Light, camera, jet. Nongdamba karino tauri se Jika tak pernah punca laga angang jingsina kang pergi poram dilai dengan mui ngasi mau sunang na ngasi sum yang pada ngak lau sini sih sida si jenis example mana hai tare koi itu na teo apa cingga na bini ya re adu di matang nambut halakan itu ni atum jurai cugi bisu yai Ona adu mah aku marak sida sense of appreciation jika amna lehen ngai tare hujiti aku Manipuri artist am nushiba Manipuri singer da artist am nushiba ma simdi khangdu ma leiri akoi je sei chala ga no to am harau job no ne kai fiji marunda mai thong do lot lanu lona tumin father amo oira kan ai khangye ai gi mana ai gi pana ai kya mana yo omnisia ai hana song khangde hadak ai realize tawe nadom tumin na chikpada pothadrava thamoira nungshiru bagi chahi chama sudo ba chahi ne ba yama lai pha ba matam ne hai ta matam isai gi chahi chama suda bagi. Welcome everyone. Meeting Tabiri Papum Namaku. Tinda Chanuda Taram Nokchari. Ngaklo, light, camera, jet. Ngasi Ekage studio Sidai Kuna Puduna Latari Bagas City. Mayamna Suhena, Masa Kangvira Badum, Ibunga Makatni, Nasi Ibunga Siga, Ekoga, Unazaduna, Wari Watai, Awanu I shared a winner Tanza, Malojage. Lamda Masigi, Saknairaba, Say Sakpa, renowned singer Haizavatare. Ibung Asi Mayam Puna, welcome to Winasi. Let's give him a warm welcome, everyone. Let's welcome him together. Thanks in Dunala Vire Kugibu, Mr. Arvin Soipam. Tagatari. Tagatari la, Kugi General Siga, the Daga Watai, Hana Janabagi Matamama, Lana Pubuse. Say hiding I little and Tagada from Bokjari, have often seen Hana Tamjagi. That we get her of Johor Poina, Lana keyboard to Puraka Pire. Yamu, say, some a company told about that. Cham paisa. Yang nungai dah tu, adem request tak cara kita dah keyboard situ pun bira, tapi ni am excited tu hari. Aduna personal request ni ko, lagi saya yang mak ay zada khanja ge. Mayam kita mak tu kudol tak bira mo, lagi honong damba. Mesti mahana dah nak kudol tak bira. Sakta nazu labai shay ni, aduga sa oy na khalagazu yadra bai shay ni ay ai life ka ai turning point ga tana thana ma yan le lo shay ni na asishu ngaklo gi koi haudo pusida channel so hai bi rei and viewer me am su ai ko dum tam jage Matamgi shapuna humkraba nangi thamuibu kanada taina rugani wakat pham leitrabada nangi punsinabu yai fagani khallava chat kharolamna ningjaba magi manakta ho nongdamba karino tauri se aingonda Sebaiknya nangis sak dong mau naik tadi kok. Ada jadi, am fazna kudol tak bira me dah. Mayam susoi dana kangvira me lagi konjel hai jam tare. Lagi voice है. Aigi side tegi incredibly expressive aduga truly unique hai bawa pam jam jage. Mayam na nuksi bidana hai bi bani hai tare. Sugum basi sugum bagi hai bi puse tar ga koi nasu
ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯗꯣ ꯄꯣꯛꯆꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯖꯔꯤꯗ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩꯔꯤ ꯑꯩꯅ ꯖꯥꯗꯒꯤ ꯈꯪꯅꯤꯡꯕ ꯖꯥꯗꯒꯤ ꯍꯪꯖꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯑꯗꯨꯝ ꯍꯧꯔꯛꯄ ꯑꯣꯏꯅ ꯋꯥꯔꯤꯁꯤꯁꯨ ꯍꯧꯔꯛꯄ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯗꯗꯥꯒꯤ ꯕꯥꯏꯑꯣꯗꯥꯇꯥ ꯑꯣꯏꯅ ꯗꯗꯥꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯆꯥ ꯑꯃꯇꯪ ꯍꯣꯏ ꯊꯝꯕꯤꯌꯣ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯄꯣꯗꯀꯥꯁ ꯃꯃꯥꯡꯗꯁꯨ ꯇꯧꯈ꯭ꯔꯦ ꯑꯗꯨꯝ ꯔꯦꯗꯤꯑꯣꯗ ꯑꯗꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡꯗ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯃꯁꯤꯁꯨ ꯑꯗꯨꯝ ꯅꯧꯅ ꯍꯥꯏꯖꯒꯦ ꯑꯩꯁꯦ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯣꯂꯦꯖ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯕꯟ ꯂꯥꯏꯟ ꯂꯧꯈꯥꯝ ꯃꯦꯔꯛꯇꯒꯤꯅꯤ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ ꯍꯧꯖꯤꯛ ꯑꯩ ꯐꯦꯃꯤꯂꯤ ꯂꯩꯖꯔꯦ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯏꯆꯥꯅꯨꯄꯤ ꯍꯥꯏꯔꯒ ꯗꯗꯥꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯎꯖꯕ ꯃꯇꯝꯗ ꯌꯥꯝ ꯁꯤꯡꯕꯒꯤ ꯇꯥꯏꯞꯇ ꯌꯥꯝꯁꯨ ꯅꯨꯡꯁꯤꯕ ꯑꯁ ꯌꯥꯝ ꯁꯤꯡꯉꯝꯒꯗꯧꯕ ꯃꯥꯜꯂꯦ ꯗꯗꯥ ꯃꯥꯅ ꯏꯄꯤꯛ ꯄꯤꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯑꯃꯅꯁꯨ ꯇꯧꯕꯗ ꯃꯌꯥꯝꯗꯨ ꯁꯨꯝ ꯏꯃꯤꯇꯦꯁꯟ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯍꯥꯟꯖꯤꯟꯖꯩꯅꯤ ꯃꯥꯁꯨ ꯀꯣꯛ ꯃꯆꯥ ꯑꯃ ꯌꯥꯎꯔꯛꯄꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯩꯊꯥꯍꯦꯟꯁꯦ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯃꯈꯛꯇꯅꯤ ꯃꯌꯥꯝꯁꯨ ꯁꯣꯏ ꯈꯪꯕꯤꯔꯝꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗ ꯃꯈꯥ ꯇꯥꯅ ꯂꯥꯛꯑꯒꯗꯤ ꯋꯥꯔꯤꯔꯣꯝꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯁꯦ ꯑꯗꯣ ꯑꯩꯅ ꯗꯗꯥꯗꯒꯤ ꯑꯍꯥꯟꯕ ꯈꯪꯖꯅꯤꯡꯕꯁꯦ ꯗꯗꯥꯅ ꯃ꯭ꯌꯨꯖꯤꯛꯀꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗꯁꯨ ꯂꯩꯕꯤꯔꯕꯅꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯃꯥꯏꯅ ꯆꯪꯉꯛꯈꯤ ꯀꯝꯗꯧꯅ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯤꯇꯪ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯍꯣꯏ ꯑꯩꯒꯤꯗꯤ ꯑꯩꯅ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯖꯩꯀꯣ ꯑꯩꯒꯤꯗꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯗꯨꯝ ꯑꯩ ꯄꯣꯛꯂꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯁꯛꯑꯒ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯀ꯭ꯔꯣꯝ ꯀꯦꯁꯦꯠ ꯑꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯎꯈꯤꯗꯦ ꯔꯤꯃꯨቭ ꯇꯧꯕ ꯀꯦꯁꯦꯠ ꯃꯁꯥꯗ ꯍꯥꯞꯆꯤꯜꯂꯒ ꯔꯦꯀꯣꯔꯗꯤꯡ ꯑꯩꯈꯣꯏꯒꯤ ꯇꯦꯞꯁꯇ ꯅꯝꯃꯒ ꯌꯥꯝ ꯇꯧꯕ ꯑꯃ ꯂꯩꯔꯝꯃꯦꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯟꯅ ꯎꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯗꯤꯖꯤꯇꯦꯜꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯃꯌꯥꯝ ꯑꯃ ꯁꯤꯜꯂꯕꯅꯤꯀꯣ ꯌꯥꯝ ꯂꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕ ꯀꯦꯁꯦꯠ ꯕ꯭ꯂꯦꯡ ꯑꯃ ꯂꯩꯔꯒ ꯑꯗꯨꯗ ꯔꯦꯀꯣꯔꯗ ꯇꯧꯁꯜꯂ ꯁꯥꯟꯅꯕꯁꯦ ꯁꯤ ꯑꯗꯨꯝ ꯏꯁꯩ ꯇꯝꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏ ꯕꯥꯅ ꯑꯗꯨꯒ ꯑꯩꯒ ꯑꯗꯨꯝ ꯏꯁꯩ ꯑꯣꯏꯔꯝꯃꯤꯟꯅꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯛꯄꯁꯦ ꯑꯗꯨꯝ ꯇꯥꯖꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯄ ꯖꯔꯅꯤꯁꯤꯗ ꯀ꯭ꯂꯥꯁ 5, 6 ꯀꯥꯔꯛꯄꯗꯒꯤꯗꯤ ꯀ꯭ꯂꯥꯁ 9ꯅ ꯇꯝꯕ ꯍꯧꯔꯦꯕ ꯏꯁꯩꯁꯦ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯐꯦꯃꯤꯂꯤꯅꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯁꯩ ꯑꯣꯔꯥꯏꯌꯨꯅ ꯂꯥꯏꯔꯤꯛ ꯑꯣꯔꯥꯏꯌꯨ ꯍꯥꯏꯕꯗꯒꯤ ꯏꯁꯩ ꯑꯣꯔꯥꯏꯌꯨꯅ ꯍꯦꯟꯅ ꯍꯥꯏꯕ ꯏꯃꯨꯡꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯑꯣꯔꯥꯏꯔꯒꯗꯤ ꯄꯨꯂꯞ ꯑꯗꯨꯝ ꯆꯪꯁꯤꯜꯂꯒ ꯇꯥꯕ ꯂꯥꯏꯔꯤꯛꯀꯤ ꯑꯗꯨꯝ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯅ ꯂꯥꯏꯔꯤꯛꯅ ꯗꯗꯥ ꯃꯊꯟꯇ ꯍꯣꯠꯅꯖꯔꯒꯁꯨ ꯀꯩꯅꯣ ꯑꯃ ꯂꯩꯖꯈ꯭ꯔꯦ ꯑꯗꯨꯗꯤ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯃꯣꯏ ꯈꯔ ꯑꯃ ꯏꯃꯥꯟꯅꯕꯗ ꯀꯩꯗ ꯌꯥꯝꯅ ꯇꯥꯕꯗ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯃꯌꯥꯝ ꯂꯩꯔꯤ ꯐꯦꯃꯤꯂꯤꯅ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯚꯥꯏ ꯑꯩ ꯇꯨꯃꯤꯟꯅ ꯑꯣꯔꯥꯏ ꯅꯣꯏꯗ ꯂꯥꯛꯑꯒ ꯑꯣꯔꯥꯏꯕꯁꯨ ꯌꯥꯎꯋꯤ ꯑꯩꯈꯣꯏꯗ ꯏꯃꯥꯟꯅꯕ ꯑꯣꯔꯥꯏꯃꯤꯟꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯊꯦꯡꯅꯔꯤ ꯑꯗꯨꯒꯨꯝꯕꯗꯩꯗꯤ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯩ ꯑꯣꯔꯥꯏꯕ ꯑꯗꯒꯤꯗꯤ ꯑꯦꯅꯤ ꯏꯁꯩꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯐꯦꯃꯤꯂꯤ ꯈꯨꯗꯤꯡꯃꯛ ꯄꯨꯜ ꯁꯞꯄꯣꯔꯠ ꯇꯧꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯏꯁꯩꯒꯤ ꯁꯦ ꯂꯥꯛꯈꯤ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯏꯁꯩꯒꯤ ꯄꯔꯝꯄꯔꯥ ꯒꯨꯔꯨ ꯄꯔꯝꯄꯔꯥ ꯁꯤꯁꯇꯦꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯑꯣꯖꯥ ꯒꯨꯔꯨꯅ ꯍꯥꯏꯔꯛꯄ ꯄꯣꯠꯁꯦ ꯑꯃꯨꯛ ꯅꯩꯅꯔꯒ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯏꯁꯩꯗꯣ ꯇꯥꯎꯔꯒ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯁꯤꯗ ꯍꯧꯖꯤꯛꯐꯥꯎ ꯅꯩꯅꯕ ꯂꯣꯏꯗ꯭ꯔꯤ ꯇꯥꯎꯔꯤ ꯏꯁꯩꯁꯦ ꯍꯥꯏꯇꯥꯔꯦ ꯇꯥꯎꯔꯒ ꯂꯩꯔꯤ ꯅꯩꯅꯕꯗ ꯂꯣꯏꯕ ꯅꯥꯏꯗꯦ ꯏꯁꯩꯁꯦ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯖꯔꯅꯤꯁꯦ ꯑꯗꯨꯝ ꯑꯩꯅ ꯀ꯭ꯂꯥꯁ 3 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯑꯦ MA ꯃꯇꯝ ꯑꯩꯒꯤ ꯀꯩꯅꯣ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯦꯃꯤꯂꯤ ꯂꯩꯔꯦ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯇꯝꯃꯤ ꯍꯧꯖꯤꯛꯁꯨ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯕꯅꯤꯅ ꯌꯥꯝ ꯍꯧꯖꯤꯛꯁꯨ ꯚꯥꯁꯅꯦ ꯑꯗꯨꯝ ꯂꯔꯅꯤꯡ ꯁ꯭ꯇꯦꯖꯇ ꯑꯗꯨꯝ ꯊꯤꯖꯤꯜꯂꯨꯕ ꯂꯩꯔꯤꯕꯅꯦꯕ ꯈꯨꯗꯤꯡꯃꯛ ꯋꯥꯔꯜꯒꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯃ ꯂꯣꯏꯔꯦ ꯑꯃ ꯄꯥꯏꯁꯤꯟꯕ ꯌꯥꯏ ꯑꯃ ꯂꯣꯏꯔꯦ ꯑꯃ ꯄꯥꯏꯁꯤꯟꯕ ꯌꯥꯏ ꯈꯪꯅꯤꯡꯉꯒꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯕꯦꯁꯤꯛ ꯑꯗꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯗꯣꯏꯁꯦ ꯐꯟꯗꯥꯃꯦꯟꯇꯦꯜ ꯕꯦꯁꯤꯛ ꯑꯃꯈꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯑꯣꯏꯔꯣ ꯀꯔꯅꯥꯇꯤꯛ ꯑꯣꯏꯔꯣ ꯑꯗꯨꯒ ꯋꯦꯁꯇꯔꯟ ꯑꯣꯏꯔꯣ ꯐꯣꯛ ꯑꯣꯏꯔꯣ ꯃꯥꯟꯅꯕ ꯔꯨꯠ ꯑꯃꯈꯛꯇꯤ ꯂꯩꯔꯤꯕ ꯃ꯭ꯌꯨꯖꯤꯛꯁꯤꯗ ꯐꯟꯗꯥꯃꯦꯟꯇꯦꯜ ꯑꯃꯈꯛ ꯑꯗꯨꯗꯤ ꯇꯉꯥꯏ ꯐꯗꯅ ꯈꯪꯍꯟꯅꯤꯡꯉꯦ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯅꯩꯅꯔꯒ ꯂꯥꯛꯆꯕꯅꯦ ꯍꯥꯏꯇꯥꯔꯦ ꯗꯗꯥꯅꯁꯨ ꯍꯥꯏꯕꯤꯔꯤ ꯑꯗꯨꯝ ꯂꯔꯅꯤꯡ ꯁ꯭ꯇꯦꯖꯇ ꯂꯩꯔꯤꯅꯦ ꯃꯌꯥꯝꯁꯦ ꯊꯤꯖꯤꯟꯗꯅ ꯈꯣꯠꯆꯤꯟꯗꯅ ꯍꯣꯠꯅꯕꯤꯔꯤꯅ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯗꯗꯥꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯌꯪ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗ ꯑꯗꯨꯝ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯅ ꯂꯧꯕꯤꯔꯒ ꯃꯌꯥꯝꯁꯤꯒ ꯑꯗꯨꯝ ꯄꯨꯟꯅ ꯅꯩꯅꯃꯤꯟꯅꯕꯒꯤ ꯑꯃ ꯎꯖꯩ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁ꯭ꯇꯨꯗꯦꯟꯁꯦ ꯁꯥꯇ꯭ꯔ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯑꯩꯅ ꯏꯁꯩ ꯆꯥꯡ ꯅꯥꯏꯅ ꯑꯣꯔꯥꯏꯕ ꯉꯝꯗꯕꯁꯦ ꯃꯦꯟ ꯑꯣꯏꯅ ꯃꯣꯏ ꯂꯥꯛꯄꯗꯩꯗꯤ ꯑꯩ ꯇꯨꯝ ꯍꯧꯒꯠꯇꯕ ꯌꯥꯗ꯭ꯔꯦ ꯉꯟꯅ ꯑꯩꯅ ꯑꯣꯖꯥꯅ ꯇꯥꯛꯂꯛꯈꯤꯕ ꯃꯌꯥꯝꯗꯣ ꯃꯣꯏꯗ ꯑꯩꯅ ꯑꯃꯨꯛ ꯇꯥꯛꯄ ꯈꯛꯇꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯌꯥꯝ ꯍꯦꯟꯅ ꯅꯣꯂꯦꯖꯁꯦ ꯑꯁꯦꯡꯕꯩꯗꯤ ꯃꯣꯏꯗꯒꯤꯁꯨ ꯃꯣꯏꯅ ꯄꯨꯔꯛꯄꯁꯨ ꯑꯩꯅ ꯂꯧꯕ ꯑꯗ ꯑꯩꯅꯁꯨ ꯍꯥꯏꯕ ꯑꯗꯨꯒꯤ ꯇꯧꯔꯤꯁꯦ ꯒꯤቭ ꯑꯦꯟ ꯇꯦꯛ ꯇꯧꯅꯕꯒꯤ ꯋꯥꯅꯦꯕ ꯌꯥꯝ ꯍꯦꯟꯅ ꯊꯣꯏꯅ ꯑꯩꯅ ꯃꯁꯤꯗ ꯑꯣꯖꯥꯅꯦ ꯑꯗꯨꯅꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯃꯣꯏꯗ ꯏꯌꯥꯝꯕ ꯑꯃ ꯑꯗꯨꯝ ꯈꯜꯂꯨ ꯏꯌꯥꯝꯕ ꯑꯗꯨꯝ ꯈꯜꯂꯨ ꯑꯗꯨꯒ ꯏꯁꯩꯁꯦ ꯁꯤꯌꯔꯤꯡ ꯇꯧꯅꯁꯤ ꯅꯣꯏꯅ ꯈꯪꯕꯁꯨ ꯄꯨꯔꯛꯑꯣ ꯑꯩꯅ ꯈꯪꯕꯁꯨ ꯄꯨꯔꯛꯑꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛꯁꯦ ꯇꯧꯃꯤꯟꯅꯔꯤꯁꯦ ꯃꯦꯟ ꯑꯣꯏꯅ ꯐꯟꯗꯥꯃꯦꯟꯇꯦꯜ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯍꯥꯟꯅ ꯀꯨꯞꯅ ꯅꯩꯅꯃꯤꯟꯅꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩꯅ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯍꯧꯖꯤꯛꯇꯤ ꯋꯦꯕꯁꯥꯏꯠꯇ ꯀꯩꯗ ꯑꯣꯟꯂꯥꯏꯟꯗ ꯌꯥꯝ ꯊꯤꯅ ꯚꯥꯁ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯐꯧ ꯌꯥꯎꯅ ꯍꯥꯏꯇꯥꯔꯦ
loinamuk leikre nainabase adu moina hangapuk question je thiraga moina sa ngon da hangjilakpa yai aduna nainabagi loiba naide nainaminari ai satra singa moiga yam numaina ai khudingi ai nindadi tawde ai khudingi adigi moi competition lakpa gumba yasumaina adigi angang macha singi school kaaba singina Sundays in especially special class main tawba duga tai kitang chawwa theory takpa fazana loksala da bai music science amadi art ki combination amani na angang yamna pibadadi parent learning ki type ne ba tawdu che kutambi che aduna ana category khaitoga hojik se yamna moiga punba se atmosphere je nunti yam nuai haita wakan je nuai ba de moi gi khangdu ju tana ba ade moi na lawa mu su pro su yawe shini ba nuai ri se akoi lainari ba je mutual understanding se moi Okay, makha tana lagadi da akhoi music industry se mayam gi oinadi world gi oinadi am chawe hairi adubu akhoi manipur gi oinadi music industry se masi da dan he khong thangjil lakhiba mikup tu jagi haba tare karamba phibam da lerami kamaina tawri haba do hojikna mane shi se akoi oiba kala gi oiba pukai di am chawe kala gi pukai di am chawe duga mangonda thambiri ba mamal di am pi ai tare masi tasengna niam nei ru ka di akoi gi thaina di le ba halaman jing se mu yam na pha ba ai tare tu yam na pharam bani na moi gi kathop du ne hen gi ba ai tare aseng ba shi ne aseng ba nei ru di ko adubu market ta yeng na ru ta ri ya to pik ba aduna jing ngasi o sum nei ra kan da yam hen na hekta akoi gi sei sina hoi sei na profession oi ra di loi lak nei nga ta ni adubu hujikti hujike koi na lei safu amazu phang music se situation je tang phalak tra kana koi na loi tai na ba gumba chuma sina koi market che kai hai doino kamaina maintain to doino kamaina ups and downs je already lei bani na ji hai ba kitang lui hai ta si wa se du yam phaja bi di akoi gi alaman jing na nine akoi gi seng na di yam halaman jing na takpi ba to ko amathak thong budagi nat sankritan loina na sei folk tagi hawraga dum lakhi buduna 1925 in nar singli la hai se sidagi ona akoi no jiksak ni ba matam sei hai je lei ren takpi re ba aduna ngasi nangna podcast story ba na tagana ai oi wa tai ngak tangi akoi gi wari sana wi ta ja phang bo se chei chama su do ba chahi ne ba yam la lai phang matam ne hai ta matam isai gi chei chama su da ba gi only hoi 30 September da irabodi nimit ta chawana na tawi ko atak se centenary celebration to da bane chei 1925 to 2025 ko se anjina tapi ba da manipuri matam isai gi ira rena na moi khongchat amakak chei chama su to gi ne si yorpani na koina leiriba koi matam isai gi pot sida kamaina upgrade tawani kamaina matam isai se syllabus yor ka doino matam isai haji kaino aduga kamaina masi evoke to doino aduga angang ing da kamaina apply to san doino haiba jina ching pase sigi ja mathau tar ban khalai tar sum koi gi ngamo ki dai ta saga ama torga pesa ka tharga da stage ta nga bisai puja chalaga na mai mission ni na tawa jiti pam jai se chengna jiti thoya ba chata ma mu se thole na kan je ta scope se sum chau thore university da adagi school khring makta music ki subject su roi hap na re ba aduna han to ba su ma yam ma thau ta ba mu sang ya koi su koi na khangam da jing do jiti yam anga ge na khang pa anga ge na jiti khuta loi pai ra ni mobile ko mo na khang pa koi na khang da ge koi su kai bam thoi aduna ji ne ga da ya de aduna ira se sumaina manipuri scenario je sumaina kitang di leiri chamam na ba ke ram da adu ji tap tap na punjal aga angang jing sina khang pa gi poram di lai ne na ni mu ngasi ngasi mok sunang na ngasi sum me pha ja ba mak lo chili se si da si jin so example amane hai ta ko khangning bagi adagi di haining bagi kamaina lei kai han tor pa se si social media chakholak pa lenan technology chakholak pa da afaba adum lawa ki we mane hai ta se gi se yam noi da makha tana ina jade khanjeni musina nasai gi lana so haibi gi bido akhoi lamdam sida kaino me hek tholok pa kanda artist hek taina bu gumba sidi sigi matang sidi ra masi je saw bu su ya de koina kai gino di akoi gi je entertainment na mane entertainment gi part ama suni aduka profession ama suni profession sina entertainment gi part ama yarok pani na akoi na warak pa matam mayam prajana chara helak pa matam prajana kangkong chai pa matam da entertainment gi sharuk tu akoi na upai lete le pata bane but akoi gi art music hari basi da main ne ko entertainment ta emotion ama yauri adi targadi wani be pocha isai na fugo ko yai 5 minutes da
3 minutes 4 minutes 이세이나 퐁도가 레방인 바이러 오직 거기 mayam ama daki no u ko akoi leban mai sei sina safu pi ba dagi akoi samaj ke amot ma issue ma sei na nei na ba lo yai ba inde de men akoi ngata ta romantic aduga nushina ba tines ke du ngata na te ba adu gi matang di yam wara kan de ya de na ko oji saduna sei sina adu ma matam da su dum war matam da su sei dum tawi adi ta di matam sei hari ni na matam do chana ba potu da akoi na masi utilize ta no honara ka thai ni sumba da honara ga di hoi profession nina koi mut padi ade adu koi profession je kamaina matam nuga chana ba pota onthoga mi ne su ya ba aduga akoi profession ju kai da ba koi initiative su lo ya ba adu mo yam da nei nei na agadi akoi sai je ka su sumu mutana dum pa tho ba ya ga da ni khalle adu hek toroga praja da so ine request of jari akoi je kumai rau ithak raun ko di lan ga ni akoi ju lan manung da lan ni sai sa ga immune na akoi boost lo ni aduga akoi maki stimuli mo ori ni haitare aduga stimulant nama haitare yamna keno to ba ma ori ni aduna sei gi importance yamna minute mari ma adani ko sangtok na pung ma haige do poche sei kitang du da ba laung taraga thona je keno to jada ta na ga pi dei ba itil ba ta ga de ki koi folk based ju sei ma le re ni ba ni gi sense of patriotism je aduna akoi wa ba gi sei to ba tare nungai ba normal life for gadi koi wakan ji wa ba ngata ne yade wari manung do so koi wakan nungai na ba ngak kau thuk na ba sei ju sin batai sini ba sei ro chi therapy amakhak ne sei ji music therapy taw na ri ne ba aduni sei ji di hoi masi entertainment ni entertainment gi soro ma su ni do masi emotion ma su ni do masi profession ma su ni do masi heal taw na ba therapy gi adugum la ba masak la su ni sei ji em nungai do gom ta se na umka khangje ni sina akoi gi da gi personal life ta haitare personal life ta di mayam gi sum criticism gumba negative feedback gumba mayam se adi la ko matam da adana personally kamaina msi handle to bi kamaina msi maintain to ra oh masi jam nungai ba poni men oina khoi gi negative comments la using se khoi gi comment section da na mani ado ai yam he na mana thamoi sokpa atai kesu ignore to yam he na kesu na to du thamoi sokpa yam man ba pochi di ma gyan ta la ge ta gi ai thoi na inbox mai chang ne ma gyan ta mi no mai na mo la ro thoi na wai sa ba yawe mi du mai na ai ma ma ga du yam phasade da na ko ai ma thoi du da sokpa ma le ne sai na khang ya adu do yam sing clear akoi clarification au pi gi hai ta ga di ta sing na ma ga wai sa na ba tai adu na ai ma gi likhun li inbox da thai men na du ai phasana wai sa na do he na negative tu ne yam se lak pa pot ai na to da negative te na yo ma ga negative ne na le ko cha adu dai accept to za ba tai ba kai da ma soi ra ne adu do ai mathang ni ai gi thabak amana adu gi negative to positive to on to mo na ba tai maram di natraga di ai adu da negative cha khre na ai down cha ta ga di anxiety gi depression gi and buli cha ta ba aduna adu gi lakhiba ai ngon da lakhiba negative feedback ma'am ja ai gi mathang gi ai gi thawong na natraga ai gi event na mana ai gi nungsiba koi gi mataw ama khakna nasai gi lakhiba negative ma'am positive to thak ba yai ba koi na asi di wakan di thada za ba ta re koi na aduna koi na negative lai re na nei na raga amuk taw ta ga adu di just adu di wari gi wane taw na ri jing ji du ga cheng na ai gi positive lakhiba ma'am do negative lakhiba ma'am do positive lo thok ba yai adu positive le ma ma'am do su ai gi taw ko khadar do ka na negative lakhiba yai ba ku ba ko na ni life ji sini okay adu ma ka tara ko si matang si dei sida koi gi da gi ba personally experience di hai bi re smaina ta we have to ado akoi gi hawal lai ba young generation sing sida su hai ba tare da gi ba kitang si gi matang sida message ko ma tham bi re di he da noi ni khoi negative positive lak ba hai sha men na social media da nei na ga di khandaru dana ai na hekta yam khandar bom jang ji di khandaru dana ai na si kai la kani si kai la hoi khandana ai na upload to ba ma da lak ba natraga na nang candid shot oi na nang na taw jing ai ni ko na ma ga without nang gi permission ta ga la ga lak ba ma sei da su du mai re ai na phazana khanda dana ai na phazana yar ni na puthok pa potu di ka su la oi adu da negative lak ba ne nungai ja ji adu nang ta seng mi du thi wari chan na ka ni nang gi for nang na tha ja ja ji ai mi ji me be se dum khang ma ni ai na taw ri se negative la positive la ji nang khang ni adu da ma ni lak ba di nang ignore taw da ne ma sa la ga di nei na ba ya adu na men oi na taw si taw ja da ha na khan da bi ba ma
ꯈꯟꯊꯔꯒ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯁꯤꯅꯤ ꯍꯥꯏꯕꯁꯦ ꯈꯟꯊꯕ ꯌꯥꯎꯗꯕꯗꯩꯅꯦ ꯉꯁꯤ ꯔꯤꯖꯅꯤꯡ ꯑꯃꯗ ꯐꯖꯅ ꯄꯨꯔꯛꯑꯒ ꯈꯟꯊꯔꯒ ꯑꯩꯒꯤ ꯄꯣꯠꯁꯦ ꯅꯦꯒꯦꯇꯤꯚ ꯂꯥꯛꯇꯅꯕ ꯍꯣꯠꯅꯕꯤꯕ ꯑꯃ ꯑꯗꯨꯒ ꯃꯤꯗꯨꯅꯁꯨ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯉꯁꯥꯏꯒꯤ ꯁꯟꯗꯣꯛꯄꯤꯕ ꯑꯗꯒꯤꯗꯤ ꯋꯤꯗꯥꯎꯠ ꯃꯥꯒꯤ ꯄꯔꯃꯤꯁꯟꯗ ꯑꯞꯂꯣꯗ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯃꯥꯏ ꯏꯁꯩꯗ ꯊꯥꯗꯣꯛꯄꯤꯈꯤꯕ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯕ ꯕꯦꯛ ꯕꯥꯏꯠ ꯇꯧꯕꯁꯤꯗꯤ ꯁꯤꯃꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯁꯤꯗꯒꯤꯅꯦꯕ ꯃꯤꯗꯨꯒꯤ ꯅꯦꯒꯦꯇꯤꯚ ꯂꯥꯏꯟꯁꯦ ꯈꯪꯖꯗꯕꯅꯤꯅ ꯃꯥꯅ ꯉꯝꯕꯗ ꯊꯥꯖꯈ꯭ꯔꯅꯤ ꯁꯨꯝꯕꯅꯤꯗ ꯑꯗꯨ ꯀꯩꯁꯨ ꯈꯟꯊꯕ ꯑꯁꯤꯕꯨ ꯌꯥꯎꯔꯒꯗꯤ ꯈꯟꯊꯅꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯅꯦꯒꯦꯇꯤꯚ ꯄꯤꯗꯣꯏꯁꯤꯁꯨ ꯃꯥ ꯈꯟꯊꯔꯒꯗꯤ ꯄꯤꯔꯝꯃꯣꯏꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯁꯥꯎꯈ꯭ꯔꯒꯗꯤ ꯑꯩꯁꯦ ꯏꯀꯥꯏꯒꯤꯅꯤ ꯑꯩ ꯏꯟꯕꯣꯛꯁ ꯑꯣꯏꯅ ꯍꯥꯏꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯥꯏꯚꯦꯠ ꯆꯥꯠ ꯇꯧꯁꯤꯔꯥ ꯃꯉꯣꯟꯗ ꯅꯠꯇ꯭ꯔꯒꯅ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯁꯤꯔꯥ ꯍꯥꯏꯕꯗꯣ ꯃꯥꯅ ꯈꯟꯊꯔꯝꯃꯒꯗꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯦꯕ ꯑꯃꯨꯛ ꯁꯦꯟꯁ ꯑꯣꯐ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯗꯨꯅ ꯊꯤꯕ ꯄꯣꯠꯁꯦ ꯐꯖꯩꯅ ꯊꯥꯒꯠꯄꯤꯒꯗꯕꯅꯦ ꯑꯗꯨꯒ ꯅꯪ ꯀꯤꯞ ꯏꯠ ꯑꯞꯇꯤ ꯍꯥꯏꯔꯤꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯍꯣꯠꯅꯧꯗꯤ ꯍꯥꯏꯔꯝꯗꯣꯏꯅꯦꯕ ꯅꯪꯒꯤ ꯂꯦꯚꯦꯜꯗꯤ ꯌꯧꯗ꯭ꯔꯤ ꯕꯠ ꯅꯪꯅ ꯇꯧꯔꯤꯁꯦ ꯇꯧ ꯍꯥꯏꯕ ꯑꯃꯗꯤ ꯆꯪꯉꯦꯕ ꯑꯩꯈꯣꯏꯗꯨꯗ ꯅꯠꯇꯦꯕ ꯄꯥꯏꯔ ꯆꯤꯡꯗꯅꯕꯤꯅꯦꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯊꯪꯗ ꯃꯨꯠ ꯍꯜꯂꯛꯀꯅꯤ ꯇꯣꯛꯑꯅꯤ ꯑꯗꯨꯝ ꯌꯨꯔꯥꯏ ꯆꯨꯈꯤꯕꯁꯨ ꯌꯥꯏ ꯗ꯭ꯔꯒ ꯇꯧꯈꯤꯕꯁꯨ ꯌꯥꯏ ꯑꯣꯟꯅ ꯇꯧꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯁꯦꯟꯁ ꯑꯣꯐ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯤ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯌꯪ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯔꯛꯁꯤꯗ ꯑꯗꯩ ꯑꯍꯟꯅꯁꯨ ꯑꯉꯥꯡꯗ ꯑꯉꯥꯡꯅꯁꯨ ꯑꯍꯟꯗ ꯁꯤꯁꯦ ꯊꯝꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯤꯁꯨ ꯈꯪꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯃꯔꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯂꯥꯛꯑꯀꯥꯟꯗ ꯗꯗꯥꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯇꯤ ꯗꯗꯥꯁꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤꯔꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯦ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯒꯤ ꯗꯗꯥꯁꯦ ꯑꯆꯤꯞꯃꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯉꯦ ꯑꯗꯩ ꯁ꯭ꯇꯥꯔꯗꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯗꯗꯥꯗ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯅ ꯗꯗꯥꯗ ꯍꯪꯖꯅꯤꯡꯉꯤꯁꯤꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯏꯁꯥ ꯄꯨꯁ ꯇꯧꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯏꯁꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯣꯇꯤꯚꯦꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯍꯦꯟꯅ ꯇꯧꯕꯤꯒꯦ ꯀꯥꯏꯅ ꯈꯟꯕꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯈꯟꯕꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯝꯃꯤ ꯍꯥꯏꯕꯗꯣ ꯃꯥꯅꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯑꯩꯅ ꯈꯟꯈꯤ ꯑꯩꯁꯦ ꯃꯌꯥꯝ ꯃꯔꯛꯇ ꯑꯃꯨꯛꯇꯪ ꯏꯁꯇꯦꯖ ꯀꯥꯔꯒ ꯏꯁꯩ ꯁꯥꯗꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕꯅꯤ ꯑꯗꯨ ꯃꯇꯝꯗ ꯍꯧꯔꯛꯇꯣꯏꯁꯦ ꯑꯩꯁꯦ ꯑꯦꯁꯇꯥꯕ꯭ꯂꯤꯁꯃꯦꯟ ꯑꯃ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯕꯤꯔꯒꯗꯤ ꯑꯩ ꯂꯣꯏꯔꯦ ꯑꯩꯅ ꯈꯟꯈꯤꯗꯣꯏꯁꯤꯀꯣ ꯑꯩ ꯇꯧꯔꯦꯕ ꯑꯃꯨꯛ ꯃꯇꯝꯗꯨꯗ ꯑꯩ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯦ ꯃꯌꯥꯝꯅ ꯈꯪꯕ ꯍꯧꯔꯦ ꯂꯝꯕꯤ ꯆꯠꯄꯗ ꯀꯧꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯒꯤꯗꯤ ꯏꯁꯩ ꯅꯤꯛꯂꯛꯏꯕ ꯐꯤꯜꯝ ꯍꯥꯏꯔꯛꯏꯕꯁꯤꯅ ꯑꯩ ꯈꯪꯉꯦ ꯑꯩ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯤꯁꯦ ꯏꯁꯥꯅꯗꯤ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯦ ꯑꯩ ꯐꯥꯎꯔꯦ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯃꯤꯅ ꯍꯥꯏꯕꯤꯔꯛꯀꯗꯕ ꯄꯣꯠꯅꯦꯕꯁꯤꯗꯤ ꯃꯤꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩ ꯅꯨꯡꯉꯥꯏꯔꯛꯑꯦ ꯑꯗꯨ ꯃꯇꯝꯗꯣ ꯑꯩꯅ ꯄꯥꯝꯃꯤꯕ ꯒꯣꯜꯗꯨꯗꯤ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯩ ꯄꯥꯝꯃꯤ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯒ ꯂꯩꯔꯦ ꯍꯦꯟꯅ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯗꯅ ꯋꯥꯟꯁ ꯈꯪꯕꯤꯒꯗꯤ ꯈꯪꯒꯅꯤꯕ ꯑꯃꯨꯛ ꯍꯟꯅ ꯑꯩꯁꯦ ꯈꯪꯅꯕ ꯍꯣꯠꯅꯗꯧ ꯂꯩꯇ꯭ꯔꯦꯕ ꯍꯣꯏ ꯑꯩꯒꯤ ꯏꯔꯥ ꯑꯃ ꯂꯣꯏꯊꯔꯀꯥꯟꯗ ꯑꯩꯁꯦ ꯈꯪꯅꯕ ꯑꯃꯨꯛ ꯑꯩꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯗꯨꯗ ꯈꯪꯅꯕ ꯑꯃꯨꯛ ꯑꯩꯒꯤ ꯏꯐꯔꯠ ꯈꯔ ꯊꯥꯗꯔꯒ ꯑꯗꯨꯗꯤ ꯑꯃꯨꯛ ꯂꯤꯟꯅ ꯃꯍꯨ ꯍꯨꯕꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗꯨ ꯈꯪꯅꯕ ꯇꯧꯖꯕꯅ ꯃꯈꯜ ꯑꯃꯅꯦꯕ ꯑꯩꯁꯦ ꯋꯥꯟꯁ ꯈꯪ ꯂꯩꯈ꯭ꯔꯒꯗꯤ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯒꯗꯤ ꯂꯣꯏꯔꯦ ꯋꯥꯟꯁ ꯑꯗꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏꯅ ꯑꯩꯒꯤ ꯃꯣꯇꯤꯚꯦꯁꯟꯁꯦ ꯑꯩ ꯐꯥꯎꯅꯕ ꯍꯣꯠꯅꯕꯗꯨ ꯅꯠꯇ꯭ꯔꯦꯕ ꯑꯩꯒꯤ ꯃꯈꯥ ꯇꯥꯔꯛꯏꯕ ꯌꯪ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯅ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯆꯠꯇꯣꯏ ꯂꯝꯕꯤꯁꯦ ꯀꯣꯏꯂꯥꯁ ꯊꯥꯔꯒ ꯆꯠꯈꯤꯕ ꯑꯩꯈꯣꯏꯅ ꯑꯩ ꯇꯥꯔꯗꯤ ꯌꯪ ꯖꯦꯅꯦꯔꯦꯁꯟ ꯂꯥꯛꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯦꯟꯖꯔꯛꯏꯗꯅ ꯇꯤꯡꯒꯪꯁꯨ ꯂꯪꯊꯣꯛꯑꯝꯕ ꯑꯗꯒꯤꯗꯤ ꯂꯩꯀꯨꯠ ꯂꯩꯇꯣꯡꯁꯨ ꯊꯝꯕꯤꯔꯝꯕ ꯄꯨꯡꯆꯥꯏ ꯆꯥꯏꯊꯣꯛꯑꯝꯃꯒ ꯄꯨꯔꯥ ꯐꯠꯇꯧꯗꯤ ꯂꯪꯁꯤꯜꯂꯝꯃꯒ ꯆꯠꯈ꯭ꯔ ꯇꯥꯔꯒꯗꯤ ꯌꯪ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯅ ꯊꯤꯅ ꯉꯥꯡꯅꯤꯕ ꯑꯩꯈꯣꯏꯁꯦ ꯈꯨꯟꯗꯣꯛ ꯂꯥꯛꯇꯣꯏꯅꯤ ꯃꯣꯏꯅ ꯑꯗꯨ ꯂꯥꯛꯇꯅꯕ ꯀꯣꯏꯂꯥꯁꯁꯦ ꯅꯥꯟꯅ ꯊꯥꯕꯤꯔꯝꯃꯒ ꯑꯩꯅ ꯀꯣꯏꯂꯥꯁꯁꯦ ꯊꯥꯔ ꯆꯠꯄꯁꯦ ꯍꯧꯔꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯣꯇꯤꯚꯦꯁꯟ ꯍꯥꯏꯔꯗꯤ ꯑꯗꯣꯝꯗꯅꯦꯕ ꯂꯥꯛꯇꯣꯏꯁꯦ ꯑꯩ ꯐꯥꯎꯅꯕ ꯍꯣꯠꯅꯕꯗꯤ ꯂꯣꯏꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯋꯥꯟꯁ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯕꯗꯤ ꯂꯣꯏꯈ꯭ꯔꯦꯕ ꯍꯣꯏ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯄꯥꯟꯁꯤꯅ ꯍꯦꯟꯅ ꯁꯥꯡꯅꯕ ꯑꯗꯨꯒ ꯑꯩ ꯃꯔꯛꯇ ꯂꯩꯅꯕ ꯑꯩꯒꯤ ꯏꯁꯩ ꯄꯨꯊꯣꯛꯄꯗꯤ ꯂꯦꯞꯄꯗꯤ ꯌꯥꯗꯦ ꯁꯤꯗꯤ ꯄꯨꯊꯣꯛꯄꯤꯌꯨ ꯁꯤ ꯏꯁꯩ ꯁꯛꯄ ꯉꯝꯃꯤꯈꯩ ꯁꯛꯄꯤꯌꯨ ꯌꯥꯏ ꯃꯈꯟ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯏꯁꯩꯁꯦ ꯖꯣꯅꯔꯥꯁꯦ ꯑꯞꯗꯦꯠ ꯇꯧꯕ ꯑꯁꯤꯗꯤ ꯃꯊꯧ ꯇꯥꯏꯕ ꯁꯣꯐꯋꯦꯔꯁꯨ ꯑꯞꯗꯦꯠ ꯂꯣꯏ ꯇꯧꯅꯩꯗꯨꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯁꯤꯗꯣꯏꯅꯦꯕ ꯑꯞꯗꯦꯠꯇꯤ ꯇꯧꯕꯤꯒꯗꯕꯅꯤ ꯑꯞꯗꯦꯠ ꯇꯧꯅ ꯅꯪꯅ ꯁꯤ ꯂꯩꯔꯝꯕ ꯅꯪꯒꯤ ꯃꯈꯥ ꯊꯥꯕꯁꯤꯡꯗ ꯃꯊꯛ ꯊꯪꯕꯗꯗꯤ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯊꯛ ꯊꯪꯕꯗꯨꯅ ꯑꯩꯒꯤ ꯑꯃꯨꯛ ꯇꯥꯛꯂꯛꯏꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯃꯈꯥ ꯃꯦꯟ ꯑꯣꯏꯅ ꯑꯩꯒꯤ ꯃꯈꯥ ꯊꯥꯕꯁꯤꯡꯁꯦ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯂꯥꯛꯅꯕ ꯑꯗꯨꯒ ꯃꯣꯏꯗ ꯌꯥꯝꯅ ꯑꯆꯨꯝꯕ ꯅꯣꯂꯦꯖ ꯑꯃ ꯁꯤꯌꯔ ꯇꯧꯅꯕꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯇꯥꯏ ꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯣꯇꯤꯚꯦꯁꯟ ꯍꯥꯏꯇꯥꯔꯒꯗꯤ ꯑꯆꯨꯝꯕ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯆꯪꯅꯤꯡꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯄꯥꯏꯔꯤꯡ ꯑꯥꯔꯇꯤꯁ ꯆꯪꯕꯁꯨ ꯈꯔ ꯍꯧꯔꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯣ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯍꯥꯏꯗꯤ ꯗꯗꯥꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯦ ꯒꯣꯗ ꯒꯤꯐꯇꯦꯠ ꯈꯔꯁꯨ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯏꯅꯦꯠ ꯀ꯭ꯋꯥꯂꯤꯇꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯗꯒꯤ ꯄꯤꯊꯣꯔꯛꯄ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯈꯔꯗꯤ ꯌꯥꯎꯒꯅꯤ
ꯌꯥꯎꯗ꯭ꯔꯒꯁꯨ ꯇꯦꯛꯅꯤꯀꯦꯂꯤ ꯍꯧꯖꯤꯛꯇꯤ ꯇꯝꯕ ꯌꯥꯝ ꯌꯥꯔꯦ ꯑꯗꯣ ꯃꯥ ꯇꯁꯦꯡꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯃꯗꯤ ꯆꯪꯉꯦꯕ ꯁꯤꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯥ ꯉꯥꯛꯇꯒꯤ ꯁꯣ ꯑꯣꯐꯀꯤ ꯏꯁꯩ ꯇꯝꯕ ꯆꯠꯂꯦꯗꯤ ꯌꯥꯔꯣꯏ ꯁꯤꯗ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯥ ꯁꯣ ꯑꯣꯐ ꯅꯠꯇꯕ ꯇꯁꯦꯡꯅ ꯃꯥ ꯁꯤꯗ ꯆꯪꯁꯤꯜꯂꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯐꯥꯎꯕ ꯍꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯤꯅ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯑꯣꯖꯥꯅꯁꯨ ꯉꯝꯃꯣꯏ ꯀꯩꯝꯇ ꯉꯝꯃꯣꯏ ꯃꯁꯤꯗꯤ ꯂꯛꯇꯁꯨ ꯈꯔ ꯂꯩꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯍꯣꯠꯅꯖꯃꯟ ꯈꯔꯗꯤ ꯂꯩꯒꯅꯤ ꯅꯪꯅ ꯈꯔꯕꯨ ꯍꯦꯟꯅ ꯍꯣꯠꯅꯖꯩ ꯅꯪꯁꯦ ꯅꯪ ꯄꯨꯔꯥ ꯃꯇꯣꯟꯂꯣꯝꯗ꯭ꯔꯒꯁꯨ ꯅꯪ ꯈꯔꯗꯤ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯒꯅꯤ ꯚꯥꯞ ꯇꯥꯏꯀꯣ ꯑꯗꯨꯅ ꯑꯩꯅ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯟꯊꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡꯉꯩꯗꯗꯤ ꯄꯨꯡꯇꯧ ꯇꯧꯕ ꯌꯥꯏ ꯅꯪꯅ ꯇꯤꯅꯦꯖ ꯂꯥꯟꯊꯣꯔꯛꯑꯕ ꯅꯪ ꯈꯟꯊꯕ ꯉꯝꯃꯀꯥꯟꯗꯗꯤ ꯅꯪ ꯈꯜꯂꯛꯀꯗꯣꯏꯅꯤ ꯋꯥꯈꯜꯁꯦ ꯑꯗꯨꯒꯤ ꯋꯥꯈꯜꯁꯦ ꯈꯟꯅꯕ ꯍꯣꯠꯅꯕꯗ ꯄꯦꯔꯦꯟꯁꯀꯤ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯩꯌꯦꯕ ꯁꯤꯗꯗꯤ ꯄꯦꯔꯦꯟꯁꯇꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯦꯕ ꯑꯉꯥꯡꯁꯤꯅ ꯀꯩ ꯄꯥꯝꯃꯤꯅꯣ ꯍꯥꯏꯁꯦ ꯃꯥꯅ ꯏꯁꯩ ꯖꯒꯣꯏꯒꯤ ꯆꯠꯅꯤꯡꯉꯒ ꯅꯪꯅ ꯁꯣꯝꯗ ꯑꯗꯨ ꯇꯧ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞꯀꯤ ꯇꯧ ꯇ꯭ꯔꯦꯗꯤꯡ ꯇꯧ ꯀꯥꯏꯅ ꯇꯝꯍꯜꯂꯒ ꯍꯧꯖꯤꯛ ꯑꯅꯧꯕ ꯊꯧꯁꯤꯗꯤ ꯌꯥꯔꯣꯏ ꯃꯥꯅ ꯄꯥꯝꯕ ꯑꯣꯏꯌꯦꯕ ꯑꯩ ꯁꯤꯗ ꯆꯪꯉꯒꯦꯅ ꯍꯣꯠꯅꯍꯜꯂꯛ ꯇꯥꯔꯗꯤ ꯃꯥꯅꯁꯨ ꯕꯨꯁ ꯇꯧꯕꯤꯕ ꯇꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯣꯞꯁꯦ ꯌꯥꯝ ꯊꯤ ꯆꯥꯎꯔꯦ ꯍꯥꯏꯖꯅꯤꯡꯉꯦ ꯀꯩꯒꯤꯅꯣꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯈꯨꯗꯤꯡꯃꯛꯇ ꯕꯦꯆꯦꯂꯔ ꯑꯣꯐ ꯃ꯭ꯌꯨꯖꯤꯛ ꯃꯥꯁꯇꯔ ꯀꯣ ꯃ꯭ꯌꯨꯖꯤꯛꯇ ꯃꯥꯁꯇꯔ ꯌꯥꯔꯦ ꯄꯤ ꯑꯩꯆ ꯗꯤ ꯐꯥꯎ ꯌꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯁ꯭ꯀꯣꯞꯇꯨꯅ ꯁꯨꯝ ꯆꯥꯎꯔꯒ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯦꯖ ꯑ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯛꯄꯅꯤꯅ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃ ꯂꯩꯔꯕꯅꯤꯅ ꯏꯁꯩ ꯁꯛꯄ ꯈꯛꯇꯅ ꯅꯠꯇ꯭ꯔꯦꯕ ꯑꯣꯖꯥ ꯑꯣꯏꯅꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅꯕ ꯂꯝꯕꯤꯗꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯀ꯭ꯂꯥꯁ 8ꯇꯒꯤꯁꯨ ꯍꯧꯖꯤꯛ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯄ ꯍꯧꯅꯤ ꯍꯥꯏꯔꯦ ꯀꯅꯥꯅꯣꯕ ꯇꯥꯛꯇꯣꯏꯁꯦ ꯑꯗꯨꯗꯤ ꯃ꯭ꯌꯨꯖꯤꯛ ꯇꯝꯕ ꯀꯥꯡꯕꯨꯅ ꯅꯠꯇ꯭ꯔꯕ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯁ꯭ꯀꯣꯞ ꯃꯌꯥꯝ ꯑꯃ ꯂꯥꯛꯇ꯭ꯔꯕ ꯑꯣꯖꯥꯇꯪꯗ ꯅꯠꯇꯦꯕ ꯁꯛꯄꯒꯤ ꯁ꯭ꯀꯣꯞ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦꯕ ꯁꯦꯡꯅ ꯑꯣꯖꯥ ꯑꯣꯏꯕ ꯍꯥꯏꯁꯤꯁꯨ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯍꯥꯟꯅꯗꯤ ꯑꯣꯖꯥ ꯑꯣꯏꯕꯤꯅꯤꯡꯉꯥꯏꯐꯥꯎ ꯂꯩꯔꯝꯗ꯭ꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯊꯤ ꯌꯥꯝꯈꯠꯂꯦꯕ ꯕꯤ ꯃ꯭ꯌꯨꯁ ꯂꯣꯏꯕ ꯑꯦꯝ ꯃ꯭ꯌꯨꯁ ꯂꯣꯏꯕ ꯁꯥꯇ꯭ꯔ ꯄꯤ ꯑꯩꯆ ꯗꯤ ꯂꯣꯏꯕ ꯍꯥꯟꯅ ꯕꯤꯁꯥꯔꯠ ꯅꯤꯐꯨꯟꯅ ꯇꯧꯔꯝꯃꯤꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯚꯥꯠ ꯈꯥꯟꯗꯦ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯄꯤꯠ ꯂꯈꯅꯧ ꯀꯥꯏꯅ ꯂꯩꯔꯤꯕ ꯈꯦꯔꯥꯒꯔꯗ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯈꯛꯀꯤ ꯅꯤꯌꯣꯝ ꯃꯈꯥꯗ ꯂꯥꯛꯄ ꯄꯣꯠꯅꯦꯕ ꯊꯥꯔꯠ ꯏꯌꯥꯔ ꯃꯙ꯭ꯌꯃꯥ ꯄ꯭ꯔꯊꯃꯥ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯕꯤꯁꯥꯔꯠ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯁꯤꯅ ꯍꯣꯏ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯗꯤ ꯃꯥꯟꯅꯗꯣꯏꯅꯤ ꯇꯝꯕꯅꯤ ꯑꯗꯨꯒ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝꯗꯒ ꯑꯣꯟꯊꯣꯛꯑꯒ ꯗꯥꯏꯔꯦꯛ ꯌꯨ ꯖꯤ ꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯏꯅ ꯕꯦꯆꯦꯂꯔ ꯑꯣꯐ ꯃ꯭ꯌꯨꯖꯤꯛ ꯃꯥꯁꯇꯔ ꯑꯣꯐ ꯃ꯭ꯌꯨꯖꯤꯛ ꯑꯅ ꯂꯥꯛꯈ꯭ꯔꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯐꯤꯖꯤꯛꯁꯇ ꯕꯦꯆꯦꯂꯔꯒꯤ ꯑꯩꯈꯣꯏ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯕꯗꯨꯒ ꯃ꯭ꯌꯨꯖꯤꯛꯇ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯂꯦꯚꯦꯜ ꯑꯣꯖꯥ ꯑꯣꯏꯔꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯣꯏꯗꯣꯏꯅꯦꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯃꯥꯏꯅ ꯁ꯭ꯀꯣꯞꯁꯦ ꯌꯥꯝ ꯂꯩꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯅꯤꯡꯍꯟꯅꯒꯅꯨ ꯇꯝꯅꯤꯡꯉꯒꯗꯤ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯍꯣꯏ ꯅꯪꯒꯤ ꯕꯦꯁꯤꯛ ꯇꯝꯅꯕꯗꯨꯗꯤ ꯕꯦꯁꯤꯛꯁꯦ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯑꯦꯠꯂꯤꯁ ꯆꯍꯤ 3-4ꯗꯤ ꯆꯪꯏ ꯃꯥꯒꯤ ꯍꯩꯖꯕꯗꯨꯅ ꯃꯈꯥ ꯄꯣꯜꯂꯒ ꯃꯥꯅ ꯌꯥꯝ ꯊꯨꯅ ꯄꯤꯛꯑꯞ ꯇꯧꯖꯈꯤꯕꯅ ꯃꯈꯜ ꯑꯃ ꯑꯣꯏꯔꯦꯀꯣ ꯑꯗꯨꯅ ꯕꯦꯁꯤꯛ ꯐꯟꯗꯥꯃꯦꯟꯇꯦꯜꯁꯤꯗꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯦꯅꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃ꯭ꯌꯨꯖꯤꯛꯁꯤ ꯁ꯭ꯀꯣꯞ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯨꯅ ꯅꯤꯡꯍꯟꯅꯕꯤꯒꯅꯨ ꯃ꯭ꯌꯨꯖꯤꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯐꯖꯅ ꯇꯝꯕꯤꯌꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯋꯦꯁꯇꯔꯟ ꯑꯩꯈꯣꯏ ꯋꯦꯁꯇꯔꯟ ꯀ꯭ꯂꯥꯁꯤꯛ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯛ ꯀꯔꯅꯥꯇꯤꯛ ꯑꯗꯒꯤꯗꯤ ꯐꯣꯛ ꯃ꯭ꯌꯨꯖꯤꯛ ꯀꯟꯇꯦꯝꯄꯔꯔꯤ ꯃ꯭ꯌꯨꯖꯤꯛꯁꯤꯗ ꯆꯥ ꯄꯥꯁ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯃ꯭ꯌꯨꯖꯤꯛꯀꯤ ꯅꯦꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯃ꯭ꯌꯨꯖꯤꯛ ꯑꯣꯏꯅ ꯅꯩꯅꯒꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯥꯏꯔꯤꯛ ꯂꯣꯏ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟꯗ ꯂꯣꯏ ꯆꯦꯟꯕ ꯌꯥꯔꯦ PDF ꯐꯥꯎ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯈꯤꯇꯪ ꯊꯣꯛꯑꯝꯗꯤ ꯋꯥꯏꯑꯦꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯊꯤꯅ ꯌꯥꯔꯕꯅꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯏꯁꯩ ꯇꯧꯕ ꯈꯟꯕ ꯀꯩꯝ ꯅꯤꯡꯍꯟꯅꯔꯅꯨ ꯌꯥꯝ ꯊꯤꯅ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜꯗꯤ ꯀꯩꯗꯤ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯗꯗꯥꯅ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯤꯁꯨ ꯍꯥꯏꯕꯤꯔꯝꯃꯦ ꯒꯥꯏꯗ ꯑꯣꯏꯕ ꯃꯌꯥꯝ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛꯀ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯅꯩꯅꯔꯒ ꯆꯠꯄꯤꯔꯤꯅꯦꯕ ꯍꯧꯖꯤꯛꯁꯦ ꯗꯗꯥ ꯑꯗꯒꯤꯗꯤ ꯃꯌꯥꯝꯒꯤ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯛꯁꯟ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅꯁꯨ ꯑꯗꯨꯝ ꯂꯣꯏꯅꯔꯛꯄ ꯏꯁꯥꯒꯤꯁꯨ ꯑꯃꯨꯛ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯐꯦꯃꯤꯂꯤ ꯑꯃꯨꯛꯁꯨ ꯂꯥꯛꯄ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯀꯃꯥꯏꯅ ꯃꯇꯝꯁꯦ ꯃꯦꯟꯇꯦꯟ ꯇꯧꯕꯤ ꯃꯥꯅꯦ ꯍꯥꯏꯅꯕ ꯂꯩ ꯌꯥꯝꯅ ꯆꯤꯟꯕ ꯃꯤꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯁꯣꯏꯔꯣꯏꯅ ꯍꯥꯏꯅꯕ ꯂꯩ ꯍꯥꯏꯗꯤ ꯃꯥꯒꯤ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯁꯦ ꯐꯖꯅ ꯈꯥꯏꯗꯣꯔꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯍꯦꯜꯊꯀꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯌꯥꯝ ꯆꯤꯟꯕ ꯃꯤꯁꯦ ꯍꯦꯜꯊ ꯌꯥꯝꯅꯁꯨ ꯁꯣꯛꯀꯜꯂꯦꯕ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯄꯣꯊꯥꯕ ꯐꯪꯉꯛꯇꯕꯅꯤ나 ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯔꯨꯇꯤꯟꯁꯦ ꯑꯩꯅ ꯐꯖꯅ ꯌꯥꯄꯤꯕ ꯇꯥꯏ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯖꯩꯁꯤꯗꯤ ꯃꯅꯤꯄꯨꯔꯤꯒꯤꯗꯤ ꯏꯁꯩ ꯈꯨꯇꯧꯁꯦ ꯄꯨꯡ ꯍꯧꯖꯤꯛꯇꯤ ꯈꯔ ꯁꯦꯝꯗꯣꯛꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯀꯂꯥꯀꯥꯔ ꯃꯁꯦꯟ ꯑꯗꯒꯤꯗꯤ ꯑꯥꯔꯇꯤꯁ ꯃꯁꯦꯟꯁꯨ ꯋꯥ ꯇꯥꯟꯅꯕ ꯍꯧꯔꯦ ꯊꯥꯏꯅꯒꯤ ꯁꯨꯃꯥꯏꯅ ꯄꯨꯡ ꯀꯩꯅꯣꯗꯒꯤ ꯍꯧꯔꯒ ꯂꯤꯃꯤꯠ ꯂꯩꯇꯕꯤꯗ 2-3 ꯇꯧꯕꯁꯦ ꯏꯁꯥ ꯌꯥꯝ ꯁꯣꯛꯑꯦꯕ ꯃꯦꯟ ꯑꯣꯏꯅ ꯆꯥꯛ ꯊꯦꯡꯅ ꯆꯥꯔꯒ ꯍꯦꯛ ꯆꯥꯔꯒ ꯇꯨꯝꯁꯤꯟꯕꯁꯤꯅ ꯗꯥꯛꯇꯔꯅ ꯍꯥꯏꯕꯤꯔꯛꯄꯗ ꯑꯦꯁꯤꯗꯤꯇꯤꯒ ꯂꯥꯛꯏꯕ ꯔꯤꯐ꯭ꯂꯛꯁ ꯂꯥꯛꯏꯕ ꯃꯥꯏ ꯃꯤꯠ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯁꯣꯟꯊꯔꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯈꯨꯇꯧꯁꯤꯅꯅꯦꯕ ꯃꯥꯔꯀꯦꯠ ꯄꯤꯛꯆꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯏꯁꯩ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯏꯟꯀꯝ ꯂꯥꯛꯄꯗꯨꯅ ꯑꯩꯈꯣꯏ ꯆꯂꯥꯏ ꯃꯤꯗꯧꯅ ꯑꯃꯨꯛꯈꯛ ꯇꯧꯔꯒ ꯂꯥꯛ 4-5 ꯄꯤꯔꯒ ꯁꯝꯅ ꯀ꯭ꯔꯣꯔ ꯑꯃ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇꯦ ꯅꯨꯡꯇꯤꯒꯤ ꯁꯝ ꯊꯥꯎꯖꯟꯁ ꯈꯔꯒꯤ ꯀꯩꯒꯤꯅꯣꯗꯤ ꯑꯩꯈꯣꯏꯅꯁꯨ ꯀ꯭ꯂꯕ ꯅꯨꯡ ꯀꯩꯀꯥꯗꯣ ꯂꯣꯏ ꯅꯨꯡꯁꯤꯌꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯈꯣꯏꯗꯤ ꯗꯦꯗꯤꯀꯦꯁꯟ ꯑꯃꯗ ꯆꯠꯂꯦꯕ ꯑꯩꯈꯣꯏ ꯄꯩꯁꯥꯗꯤ ꯐꯪꯕ ꯅꯨꯡꯇꯤ ꯑꯗꯨ ꯁꯝ ꯊꯥꯎꯖꯟꯁ ꯈꯔ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯀꯃꯥꯏꯗꯣꯏꯅꯤ ꯆꯂꯥꯏꯗꯣꯏꯅꯤ ꯑꯗꯨꯅ
health ke su khambi da ya de hujik she du hoi time management ai mi khudi mo loi ngam kai no du yam sa chi je khoi na sei season yam chala kan tum da bse si di yam ti so e bse da hujik effect la ba tum de khang mo du da law na le pura kan da tha mani he le pa kan da se ke to kan da du gi thindor pa se hujik akoi bo ta yam he na chati sei tara tama se ta ngai da si bo ta thindor pa kha ga ho ni adun id hujik ti health ke awareness ju tong ni me artist ko ni mo su doctor ko loina na akoi na si bo tum mani si oi si bo ta ko gi khana gi si na ga ni muscle ji smai smai le ni akoi gi vocal cord ki si na ga da no da si ni loi le ni ba exercise as mai na le ga ni si po che sa be cha da be ai sa sei tam bi ba ga loina na exercise with akoi gi kano se tam bi ga di doctor ma yaw ro ga ta le time management je to na bo na ba da ni ko adu diet ke ga se smai no na id to ni ai ta le ai bi routine je thai de do ai se go la ga si tam chen da sa la ga si sa ba to ya de diet ke su kan do ko ta rai se sa ai sei gi khana gi physical exercise adagi mind culture exercise mayam nei ba yoga no ba si je hojik ti si yaw ga loina na sintora aba si gi hachang gi koi gi wellness ki hai tare si yaw ga sintora ga di hojik ti phani ba thai de du na te ba hoi sindo ko mi su lai ko routine na ga ai si taw ga pa si de college pa du hala pa sei ko rai ba du to ga lai ne diet plan am ga loina na wellness class am ga loina na sila ga di hojik ki oi na hai tare morning ira si da yam ti na ai akoi time management je na par kanin ka lai ꯃꯌꯥꯝꯒꯤ ꯍꯛꯆꯥꯡꯁꯨ ꯐꯅꯕ ꯍꯥꯏꯗꯤ ꯁꯤꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯆꯠꯄꯁꯤꯅ ꯃꯌꯥꯝꯁꯦ ꯍꯛꯆꯥꯡꯁꯦ ꯌꯥꯗ꯭ꯔꯕꯅꯦꯕ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯈꯨꯇꯧꯁꯦ ꯍꯣꯏ ꯄꯨꯡ 9ꯗꯩ ꯍꯧꯔꯅꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯊꯣꯛꯂꯛꯄ ꯉꯥꯏꯔꯅꯤ ꯁꯤ ꯑꯗꯨꯝ ꯊꯥꯏꯅꯗꯤ ꯆꯠꯅꯔꯕꯅꯦ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯅꯤꯡꯉꯁꯨ ꯉꯝꯗ ꯂꯩꯔꯦ ꯕꯠ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯇꯥꯟꯅꯔꯤ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯁꯤꯒꯦ 3 hour 4 hour ꯑꯩꯈꯣꯏꯒꯤ ꯄꯨꯡ 3 ꯀꯩꯅꯣ 4 hours 3 hours ꯇꯧꯕꯗ ꯌꯥꯔꯦꯕ ꯑꯗꯨꯝ ꯏꯅꯐꯅꯦꯕ ꯑꯗꯣ ꯄꯨꯡ 9ꯗꯩ ꯍꯧꯔꯒ 2ꯐꯥꯎ ꯇꯧꯕ ꯃꯌꯥꯝꯅꯁꯨ ꯊꯦꯡꯉꯤꯈꯩ ꯐꯠꯂꯛꯇꯦ ꯊꯦꯡꯉꯤꯈꯩ ꯑꯩꯈꯣꯏꯒꯤ ꯀꯤꯛ ꯅꯤꯁꯥꯒꯤ ꯍꯥꯏꯇꯥꯔꯦ ꯋꯥꯈꯠꯂꯛꯏ ꯃꯁꯤꯗꯤ ꯑꯗꯨꯒ ꯁꯣꯁꯥꯏꯇꯤꯗꯁꯨ ꯑꯌꯦꯠꯄ ꯄꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯁꯦꯝꯗꯣꯛꯃꯤꯟꯅꯔꯛꯄ ꯑꯗꯒꯤꯗꯤ ꯀꯥꯟꯅꯗꯕꯗ ꯄꯩꯁꯥ ꯆꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯋꯥꯕ ꯉꯥꯛꯇꯅꯤ ꯋꯥꯅꯕ ꯉꯥꯛꯇꯅꯤꯅꯀꯣ ꯑꯗꯨꯃꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯊꯥꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯅꯤ ꯑꯍꯨꯝ ꯂꯩꯌꯦꯕ ꯃꯥꯅ ꯁꯣ ꯑꯣꯐ ꯇꯧꯔꯒ ꯊꯥꯖꯅꯤꯡꯕ ꯑꯃ ꯍꯥꯏꯗꯤ ꯀ꯭ꯂꯕꯇꯨꯗ ꯀꯩꯗ ꯃꯥꯁꯦ ꯁꯨꯝ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯁꯨꯝ ꯀꯥꯏꯅꯒ ꯍꯥꯏꯕꯤꯕ ꯅꯩꯔꯦ ꯈꯣꯠꯂꯦ ꯀꯥꯏ ꯍꯥꯏꯕꯤꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯅ ꯏꯁꯥꯗ ꯑꯗꯨꯃꯥꯏꯅ ꯊꯥꯕ ꯑꯃ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅ ꯅꯪ ꯑꯩ ꯄꯦꯜꯂꯦꯅ ꯄꯤꯕ ꯑꯃ ꯑꯗꯒꯤꯗꯤ ꯀ꯭ꯂꯕꯇꯨꯗ ꯗꯣꯅꯦꯁꯟ ꯇꯧꯖꯅꯤꯡꯕꯒꯤ ꯄꯤꯖꯕ ꯑꯃ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛꯇꯣ ꯅꯩꯅꯔꯒ ꯀ꯭ꯂꯕꯀꯤꯁꯨ ꯆꯥꯎꯈꯠꯇꯕ ꯌꯥꯗꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯥꯀꯜꯂꯣꯝꯗꯒ ꯗꯣꯅꯦꯁꯟ ꯕꯣꯛꯁ ꯑꯃ ꯊꯝꯕꯤꯔꯒ ꯊꯝꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯏꯁꯩꯒꯤ ꯁꯤꯡꯒꯔꯗꯨꯗ ꯄꯤꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯒꯁꯨ ꯀꯣꯟꯅ ꯃꯥꯅ ꯄꯤꯕꯤꯔꯝꯃꯒ ꯃꯥꯒꯤ ꯏꯁꯩ ꯃꯌꯦꯛ ꯃꯥꯒꯤ ꯃꯃꯤꯡꯗꯨ ꯏꯔꯒ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯍꯣꯡꯕ ꯆꯥꯎꯕꯁꯤꯅ ꯃꯥꯒꯤ ꯁꯤꯗ ꯄꯦꯟꯕꯤꯗꯅ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯝꯃꯤ ꯀꯥꯏꯅꯒ ꯂꯥꯎꯊꯣꯛꯄꯅ ꯄꯤꯔꯗꯤ ꯌꯥꯝ ꯐꯖꯕ ꯏꯁꯇꯥꯏꯜ ꯑꯃ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯦ ꯑꯩꯗꯤ ꯃꯁꯤ ꯑꯁꯣꯝ ꯀꯁꯥꯔꯣꯝꯗꯗꯤ ꯇꯧꯕ ꯌꯥꯎꯋꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯆꯥꯏꯔꯤꯕ ꯈꯣꯠꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝꯁꯤꯗ ꯆꯠꯂꯤꯕ ꯐꯤꯜꯝ ꯏꯁꯩ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯈꯤꯇꯪ ꯂꯩꯕꯁꯦ ꯁꯦꯝꯗꯣꯛꯃꯤꯟꯅꯅꯤꯡꯉꯦ ꯁꯦꯝꯗꯣꯔꯛꯀꯗꯧꯕꯗꯤ ꯃꯥꯜꯂꯦ ꯍꯟꯗꯛꯁꯦ ꯋꯥꯔꯤ ꯌꯥꯝ ꯇꯥꯟꯅꯖꯔꯤ ꯃꯌꯥꯝꯅꯁꯨ ꯚꯥꯕꯣꯛꯅꯁꯨ ꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯇꯔꯁꯤꯡꯅꯁꯨ ꯃꯁꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯄꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯈꯜꯂꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯄꯟꯕꯤꯈꯤꯕꯗꯣ 10+ ꯌꯔꯁꯁꯦ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯂꯩꯕꯤꯔꯛꯑꯕꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕꯤꯔꯝꯃꯅꯤ ꯑꯗꯣ ꯗꯗꯥꯗꯒꯤ ꯑꯣꯏꯕ ꯇꯥꯖꯅꯤꯡꯕꯁꯦ ꯑꯗꯣ ꯀꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯊꯦꯡꯅꯩ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯏꯟꯗꯁꯇ꯭ꯔꯤꯗ ꯁꯨꯝ ꯂꯩꯔꯛꯄ ꯃꯇꯝꯗ ꯗꯗꯥꯒꯤ ꯑꯣꯏꯕ ꯄꯔꯁꯅꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯐꯖꯅ ꯇꯝꯅꯤꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯨꯒꯥꯏꯅ ꯀꯩꯅꯣ ꯇꯧꯕꯤꯅꯕ ꯑꯣꯖꯥ ꯂꯩꯔꯛꯈꯤꯗꯕ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯂꯩꯔꯕ ꯃꯄꯥꯟ ꯂꯝꯗ ꯂꯣꯏꯅ ꯃꯇꯝꯗꯨꯗ ꯑꯣꯖꯥꯈꯩ ꯇꯝꯕ ꯆꯠꯈꯤꯕ ꯑꯣꯏꯕ ꯍꯧꯖꯤꯛꯇꯤ ꯂꯥꯛꯑꯦ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯋꯥꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯁꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯂꯣꯠꯁꯦ ꯁꯤꯡꯒꯔ ꯑꯩꯈꯣꯏ 10 ꯅꯠꯇ꯭ꯔꯒ 15ꯁꯤꯅ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅꯕ ꯌꯦꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯚꯥꯕꯣꯛ ꯀ꯭ꯂꯕꯅꯁꯨ ꯊꯥꯖꯗꯕ ꯇꯥꯟꯖꯥ ꯂꯥꯛꯄ ꯉꯝꯅꯤ ꯂꯧꯁꯜꯂꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯒꯨꯗ ꯐꯦꯠꯇ ꯌꯥꯅꯕꯗꯅ ꯍꯣꯏ ꯂꯥꯛꯀꯦ ꯉꯥꯛꯇꯅꯦꯕ ꯍꯦꯛ ꯅꯣ ꯍꯥꯏꯔꯨꯕꯗ ꯀꯩꯅꯣꯝꯃ ꯈꯟꯈꯤꯗ꯭ꯔꯥꯅ ꯇꯁꯦꯡꯅ ꯄꯩꯁꯥ ꯄꯥꯝꯕꯩꯗꯤ ꯅꯠꯆꯗꯦ ꯄꯩꯁꯥꯗꯤ ꯑꯄꯤꯕ ꯈꯔꯗ ꯄꯤꯔ ꯍꯔꯥꯎ ꯆꯦꯜꯂꯛꯄ ꯉꯥꯛꯇꯅꯦꯕ ꯑꯩ ꯁꯤ ꯄꯤꯗ ꯌꯥꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯑꯗꯨꯅꯁꯨ ꯃꯃꯜ ꯂꯩꯇꯅꯁꯨ ꯂꯧꯕꯤꯒꯅꯣ ꯃꯌꯥꯝ ꯑꯗꯨꯏꯁꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯒꯔꯗ ꯑꯥꯔꯇꯤꯁꯇ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯃꯌꯥꯝꯅ ꯁꯤꯃꯗꯤ ꯈꯪꯗꯕ ꯑꯃ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯏꯁꯩ ꯆꯠꯂꯒ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯝ ꯍꯔꯥꯎꯖꯕ ꯀꯩꯅꯣꯅꯦꯕ ꯉꯥꯛꯇꯪꯗꯨꯒꯤ ꯀ꯭ꯂꯕꯄꯨ ꯅꯨꯡꯁꯤꯖꯕ ꯆꯦꯜꯂꯨꯔꯒ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤꯒꯤ ꯑꯗꯨꯝ ꯀꯣꯏꯅ ꯊꯨꯡꯅ ꯆꯠꯂꯨꯔꯒ ꯃꯌꯥꯝꯁꯤꯅ ꯄꯦꯜꯍꯧꯕ ꯃꯌꯥꯝꯁꯤꯒꯤ ꯈꯨꯕꯥꯛ ꯑꯗꯨꯗ ꯍꯦꯟꯅ ꯄꯦꯟꯖꯕ ꯑꯥꯔꯇꯤꯁ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦ
aduna akoi da kaisu thoina matik na kon pa leite hena dedication duna to ga lakon ni but si dedication jina tum da cha da sum hela padagi so Sha ha dang ba de ni se class. effect lak pa se shi ni ba kwai no ai tri se hoji loi lai anam mana singer ko ni mo effect loi lai lak te ya roi tum gi da ba se men tum da yam ti ba de da gar na hai ne sum 8 hours 7 hours tum da ne da ko di 4 hours 3 hours tum ka ya wi adu da mu sa je ka mai sa da no ala ko ka college ki sei le ya wi ama le ya wi aduna khara kan ba singer jing na khara anatomically kan cha ba anam man men ne nu pi singer sing tu su yam khang ni yam so ep adagi de koi khari sa so da ba singer sing loi so ep si ji ne ai ngon yam wa ba experience sing na bai ta du gari thobo gi speed ji gi Yes. aso lai nang na ba ma da cha na ba ho na ba Mai am yam pa din na. pura thawai ji ko ba happy ashe na di gari gi koi lai ji na ba cha le khali ni ko ji nong mo di shoi ba ji thon de ba du thori be speed ji di ona yum hala ka da di Ai sumai thok ro. ra wakal lama da ne ba lai shi aduna sum mayam se loi ma ko na wana ba da mass koi conference ko ma convention nai ta re ko ma pang tho ga idi pulak babok si gyan ta minar ga pulak ko kai sin tok aga ko ni lai ba scenario sem phaza ba ma ko hen ni khang de mai mai gi mo ni kari hara ka dai Okay, the dagi so mo ma phong do piri the music yo ba masigi lam si da so knowledge ma pibiri stay kitang na thaira ga da sigi line si da chang pa da gi horaga da dagi journey si da gi horaga da na ga sum mayam na khudo tau ki ba ku gi keno isai gumba da di film gi isai boiro album boiro da sigum ba si kitang ningsang biramadi am nuai ni ai na han ba ai account hang gi ba mayam establish men na ma pibi ba ai tar ga di film da ai pi ngai ram lai ba ai khonjel ondring ai da mayam na dum hoi za ai gam buda chandra gi sei sha ga hoi Vijay Kumar na dialogue to ki ba kishet ma cha ma lai ba ne gi dix ka ko ma phone gi sei za buda chandra gi sei me ama ma ya ro ga oza ai gi sanjam ma kim chandra oza ai adi guru hai tare mana supan bi sei ma khap ya ro ga ga kishet ama ma cha ma phone gi adu gi ira ma su ai khana ondring da lai ki adu ga men na tu bu de khoi ba na loi tam bi gi ba ni ko tu loi ra kan da ai khojen ola kan da film hoi amani dum saki yang kan na underrated oi gi khang de de gi di adu account da kan hang ji di ai di thoi bi khre de gi oi tu ni ai thoi bi khre si de gi hang ko ma tung da honum da bala ai gi debut album solo ai ta ga di adu ko honum da bala se mi am la khre ma chi da various hoi gi music director ma ama pule si de gi an gi ai thoi bi khre si de ko da to ni ga wana da to ni na usan bira ga tau gi ne ko che usman gi full support di film gi team gi full support ai tare me am adu gi mama ai gi pi ngai gi ji ti mu ko ka nan chalai moina tau bi ga khoi ba ga tor ga koi moina mu ya wana tau gi ne ai pi ngai gi ji ti adu sumaina lai matang koi gi university level college level si gi di sei matang dum phang ba hore mo for me am ya re si da amang kharapan me ya ba dum onun da lai re nang gi punchi de yet na ba si kra ba hak se kai na di nang di tha jani kai na ko dai so khal loi sho ko loi kai to me ngam ma di film da na ma di saki ai gi se adu mar pata dum music video su ya le adu mai na na ta ba dum solo ko gi kep da phone gi de su me am lai di ghazal kind of format me am lai di be se gi genre si ju pam ja ba di nai na kho ja bi da ti de nai na ba AIU na Indian Association of Indian Universities na sa ikuding youth festival to pa university matamda adu ai college matamda adu ma youth festival yaw gi ira yang wai ba rom ju lai ko adu de season na wai ta la ko ja ta na gi ba yam lai ge lai ba gi di adu marak si dai sida nasai gi zana yam no wana khonara ki kaina thambi gi ba ai di thamoi pi khre isai sima marak sida dum matei ga matang awa ba me ama thingnaraga khonarakibudo adu ningsing boina ha matare matei ga matang khilo to si sai di yam na ko gi ta sek na no pi an pa ga sakmi na di ya ta ba gi sai du ni ta hoina adu mai to thanam ba ni du ai mathe me yeng ge Ikai Fiji marumda mai thongdo lodlanu lona tumin yinglanu thamoi
thamoi shinaro nongdambara semlamba nungshigi khudoli thamoi anigi marini lapthoknaba ngamlaro thamoi pau khong chalanu ke kudi lotlanu chinbalda pallanu nungshi haina hai hauru Saya mati. ꯉꯁꯥꯏꯒꯤ ꯈꯣꯟꯖꯦꯜꯁꯤꯡꯃꯛꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯝꯃꯤꯕꯅꯤ ꯍꯥꯏꯖꯒꯦ Hoi, khonjel yamna phawdi nati ai khonjel jam ngai gi duzani ai di yamna dum anatomically manu jam son buzani ai gi khonjel jam si ya bai se hereditary gi su khare lei koi ba gi adu mo gi khanau gi problem khare gi dum ai ngon su thangdare ai dare dum bi thai nga recording tawjaba isai sakpa mi ne ba duga amna khanau ji ma delicate oi ba sei ma ta rang sakpa ba si ba mi ne ba duna wan sai ni ai dare ai ne sakchari sei se soft oibagi manungi do salo pakana ni mayam nusi mo phawi bai da adu ko tagi wari ni ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯅ ꯗꯗꯥꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯉꯁꯥꯏ ꯗꯗꯥꯅ ꯍꯥꯏꯐꯦꯠ ꯄꯟꯕꯤꯈꯤꯕꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯦꯔꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯇꯝꯁꯤꯗꯗꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯕꯕꯥ ꯍꯣꯏ ꯀꯀꯥ ꯍꯣꯏ ꯇꯧꯔꯒ ꯇꯧꯕꯤꯔꯦꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ ꯍꯧꯖꯤꯛ ꯕꯕꯥꯅ ꯇꯥꯛꯄꯤꯔꯛꯑꯦ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯕꯕꯥꯁꯤꯁꯨ ꯁꯨꯝ ꯏꯁꯩ ꯁꯛꯄ꯭ꯔꯥ mane tamaine oza ahiba mudachandra da adu khanaugi koi recurrent pharyngitis ana maina na gi hane yengi da bane laina du ne hene lurakpani na ko tambudi loi knowledge le ri ni sei se adu na mu ai jina khatang loli tholak pa gyan dara ko sei sakpa yani na moina khang kan da ji mana ta ko za du gi dai mo na tambira ga za ahiba mudachandra se mai tambira kan da pi ngai gi childish ki travel voice hai ne khana won de ma tam se nupi gi khonjel man bas vesi voice oi dring ai matam jai tare tines pamangi sida lei gi ba ne ba ai gi punsi nanga kain sakri ba lakna gi nga sidi kaina ojaw da gi sakri map se adu master arvind na master matam gi ai tare adu matam da koi pujo kumar na dei side khuding ma ki rap na sargam na ai pi nga gi ra theng na jaba kaino sina salai menu na theng na jari se rubrak da chala dis koi puna jo kumar hapchen birami mana bujalaga ko sargam gi koi ka ka mem thingnare adu da duga salai hojik lei shi moi hum ji men na ai pi ngai ira da thengna jaba ke rami adu kitang on kala pada sintha be nu thengnare hojik lei riba digla ben adu gi ben mem mami chali blue ben adu mem chung thengnara ko ngai gi khono lo pe ira gi duna pi ngai ira gi na smai hai be ka pali ba ben jing se ko smai na mu thengnare ben diam lei gre ben ku dingwa koi gi chinaw ma tane tare palam da zoi ni yawi akoi gi di moi ga koi di singa nga ga ne ꯇꯠꯅ ꯊꯥꯅꯕ ꯌꯥꯔꯔꯣꯏꯗꯕꯅꯦꯕ ꯍꯣꯏ ꯑꯣꯀꯦ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯉꯁꯥꯏꯒꯤ ꯗꯗꯥꯅ ꯁꯤꯒꯤ ꯑꯗꯨꯝ ꯖꯔꯅꯤꯁꯦ ꯍꯧꯔꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯤꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯋꯥꯔꯤ ꯁꯥꯕꯗꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯤꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗꯩꯁꯦ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯁꯦ ꯌꯥꯝꯅꯒ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯗꯗꯥꯅ ꯁꯤꯐꯥꯎꯒꯤ ꯂꯦꯚꯦꯜꯁꯤꯗ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯅꯈꯤꯕ ꯆꯦꯂꯦꯟꯖꯦꯁ ꯍꯥꯏꯒꯗ꯭ꯔꯥ ꯈꯤꯇꯪ ꯊꯧꯗꯣꯛ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯀꯥꯏꯅꯒ ꯈꯟꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡꯒ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯤꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯨ hoi isai se manipurda sai aduga adum na to lai aduga ai yam nu shi jaba ai gi kano di kitang hoi som gi stream manipuri gi de na thai ga uni college ki level la kan da hoi youth festival na ma tawi si gi jam ai de nam na nu shi ba ai hai da ai marup sing chu nu shi boi gi ba sidadi adugi ama ma gi kemna ta bi hai da competition oina chatoi ne honestly matam du ai sei di sakba hawra ni sida ai sei khangna ba hawra ne but ai gi college tu ai university du represent tawra ka ada mayam thegai na ro de ni ba to pa india gi university sing ko adugi matam da orai gi wei sei adugi matam da fam experience ji ko ngasi u jangi aduna live pa da na ai ji dem college ta music instructor oina antakti mu sa oza oina youth festival do pun da chatle ai tare kaw gi da budura sum thangdara ka dei shona ju ubi udagi youth festival jam nusi sei khudingi la pa da chatningi yam sa tiri je youth festival se akoi inter university youth festival je sida thengana to ji event yam yam dance music ta ju koi live vocal kind hai ba classical hai ba western group song
Indian group song folk loi yaudoi si ma'am ji event loi thengnarodoi ne ba ada another experience ni cultural exchange ne aduna sigi song gi pura khatang na thairaga adom da lai ba ai ira ji du su ba ba ngam de tare life na ji su dum chaningi adagi matam du ningjangi in festival gi ngai gi ba yamna khoi friendly oi gi ba sing to to palam gi mi am thengna gi ba to to palam gi ba na ma'am thengna gi du gi ko sum yaw la pa duna even ranchi da dot tawa ta gi ba izon gi da gazal da akoina aina first loba matam da du yam tina miss tawe ranchi university da aina ga chengkhatlaga moi gi na thajabi da ba kai dorge ka hanga ga aina first position du ne ha ga dumai ga tawgi ba ko zabi da tina jim dorga da hindi gazal da sakki ba adu mo gi ra yam no shi ba hawre ji adu ga hantak chi adu gi vibe mo phangi sahi tare ni pan tara hawro matun da kamai na phangi no ai ka na ai na ji dem da le ga dem ji regular post ate instructor in leibani adu ji te koi nom ta ga anga ga pura ko akoi na tawgi bu sak sak na mu da ko cha ma na event jing do ko asai mai tawgi adu gi experience moi no mai dhara ga moi na mo hantak si price ko lo na to ko ji da thai ni vibe to mo phang yam tin no ai tare si ni ai gi sai gi yam tin ai na ni sang jo por ai tare ga festival gi ra de oi ga hoi ai song de sei ma'am sai is ma'am sai ni sang da na te but hektang yamna nostalgic oi ba khallu ba ai tare adudi youth festival gi matam sta oi aina makha ta se lak chling bu se thaina adum da na student na moina lai ngai sigi keno sila adum minus student na moina lai ngai matam sika hojikna music instructor oina ga lai rak pase music experience di ka mai ta wai kari changes lai masi bi dang thambi adu ai dem mu che ta adu kaw ya wa adi moi gi za ain ta ine se adum pulap lusan mina gi bai tare sei ta adu na moi na junu ai ja ba gi mo oi si dia ma jolly oi ga dam ne tak pase any field da zo za ga na zo mai bi ko ya me na zo angang da na to ga di birale adu si di amuk sak amuk to ga moi gi mu chi ye ga moi gi mu chi ko na pha ba ma pa ba ma chang ye masi angang ji kai mu dai re se aduna si le ga di sai na ga per hausen ba theory han out theory ji ne when am bit ka de but theory ji la ka dai ba por ma bi ro bi ne aduna how de ne sai ma ga na sa ya ma sai de si ni ko yam chi nu mu chi on ka mo in khalai ba ga ta ne mo romance ta ne ba emotional ma develop to we impact of music on youth se emotional development ma yauri mana teenage ore ise sum kanda mama pa sina yam laina dum khangani mana taram da sei mana takhalak ba sinu ngani sei takhalak ba mana dum assumption nama imagination nama tau kini ko si jai na li ni mo college la mina ha ma kamina ne so khana da mo thengna doini thengna bada sum mana bhap se mari na doini adugi podu da negative man ba khitang la kanda sum oi da ba mana koina ba aduga sina bila mita ta traga june mana ga se chong mo ga tani ga kani this is kero ne music impact ne emotion na develop to ine kaswana so lem da ba mirai bi nang nai ibu ka se tani ga to ine matanda do ya ma mai ba gas mo ne to ga fishes meet ga mana ga ne khai gi ba le ai ma na music na ga o fa ku ga ma je ma gi mu che kero ne lak na ne ta mai bi se mo ga sak pa tani ga ma pa je du realize to bi ga da mi se cha ne sei da loi khang ga me ba ata ba aduna sei se emotion na development to ko le yam na maru e ba keno ne ba ai wakhan da na ta ga sei da mai khang ngam ma jan masi khoi ga sing hai bi be ko ne youth ama da music na pi impacts ka mai lai lo kai se emotion na develop to ko ni ma adu di si di tine si matung da ni ko puberty hai se ang lai sami ka pai be hormonal change la to ni apang si khang ka doi adu ma tam da sei se hong e ba han aduna big banga mana sino so kada pak di taning di kai se moi di emotion ma develop to tri communication ne sei se aduna adu matam da ni mana leikol si da numit khuding kurak ani ga sa ko phajani ba mana nusi na nga kana ko khang na kana sala ko na tra kana ima ai sai ta ba ngang se ba nusi ni ba ngang na nusi na sala ko ai na sa ba yawa ba ai ju kem khang de ngang al ma le bi ni ai na sai du di su du gi magi aruba ke no ma am du khatane adu gi emotion du khatane ba sakchari du ko na ai bhab lai puberty stage lang to adult or ko kan ji ko emotion ma develop drop ni emotion development sida isai sina yam chaw ba ma mi ta lai mana kai do ino to ina kai na be sai tai se na ta na ma to ina rocking ni da to wa bi ta to mana mu ti tai se kari mana am so ba ta se kari
sida angangi wakhad yam lai khangma ngame khara ma khai khangma ngame yam soft azaba kangu do yam kaisu kheng roi dam ne kheng dab ne yeng adu actor trust atigi di koi growl to voice scream to se ga ta pa ngang ning je te tu ko dum masagi kara hakani ngak pani yeng mo su nature ni sidi te tu ga ta pa ta ba su le ko adu gi ka wana ta mana tau se po to som de uri bu da mana ma tau tam ni ga ine mai I de yaw ra ine adu mai na adu ni yam na kitang tau da waru gon ma kai no ka mu je soft adu gi melody no se am ta ni kaina ba shi ni ba isai gi impact yam na vast oi na nei na ba yai shi ni da Okay. ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯖꯗꯕ ꯍꯥꯟꯅ ꯊꯦꯡꯅꯗ꯭ꯔꯤꯕ ꯅꯣꯂꯦꯖꯁꯨ ꯃꯌꯥꯝ ꯑꯃ ꯈꯪꯍꯟꯕꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯁꯤꯌꯔ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯃꯤꯟꯅꯕꯁꯤꯁꯨ ꯈꯪꯃꯜꯂꯦꯗ ꯑꯩ ꯍꯧꯖꯤꯛ ꯂꯔꯅꯤꯡꯗ ꯂꯩꯔꯤ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯤꯌꯔ ꯇꯧꯔꯛꯄꯁꯤꯡꯁꯦ ꯑꯩꯅ ꯈꯪꯖꯟꯈꯤꯕꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅꯃꯛ ꯑꯣꯊꯣꯛꯑꯒ ꯍꯥꯏꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨ ꯈꯪꯉꯤ ꯃꯌꯥꯝꯅ ꯑꯇꯥꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯈꯪꯕꯤꯕ ꯌꯥꯎꯔꯝꯒꯅꯤ ꯁꯣꯏꯔꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯈꯪꯕ ꯑꯩꯈꯣꯏꯒꯤ ꯍꯩꯖꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯈꯪꯖꯕ ꯈꯤꯇꯪ ꯍꯩꯖꯕꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯕꯁꯦ ꯃꯁꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯌꯥꯝꯅꯗꯤ ꯁꯥꯟꯅꯖꯅꯤꯡꯕ ꯑꯗꯨꯕꯨ ꯃꯇꯝꯁꯤꯗꯤ ꯂꯩꯁꯤꯜꯂꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯗꯩ ꯈꯤꯇꯪ ꯅꯥꯊꯩꯔꯛꯑꯒ ꯍꯦꯟꯅ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤꯗ ꯈꯤꯇꯪ ꯆꯪꯁꯤꯟꯖꯔꯛꯀꯦ ꯀꯣꯏꯁꯟꯁꯦ ꯈꯤꯇꯪ ꯗꯗꯥꯗ ꯀꯣꯏꯁꯟ ꯑꯃꯅꯤ ꯈꯛꯇꯪ ꯍꯪꯖꯍꯧꯒꯦ ꯗꯗꯥꯒꯤ ꯑꯣꯏꯕ opinion reaction ꯍꯥꯏꯕ ꯇꯥꯔꯦ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯦ ꯗꯗꯥꯗ ꯍꯦꯛꯇ ꯂꯥꯛꯆꯔꯒꯦꯀꯣ ꯑꯣꯀꯦ ꯗꯗꯥꯒꯤ ꯄꯨꯟꯁꯤꯗ ꯗꯗꯥꯒꯤ ꯂꯥꯏꯐꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ what's the most important thing you've learned for yourself ꯍꯥꯏꯕꯁꯦ ꯃꯁꯤ ꯊꯝꯕꯤꯌꯨ ꯃꯁꯤ ꯀꯩꯅꯣꯅꯤ ꯑꯩꯅ ꯐꯥꯗꯔ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯈꯪꯉꯦꯕ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯏꯄꯥꯅ ꯑꯩ ꯀꯌꯥꯝ ꯋꯥꯅ ꯌꯣꯛꯑꯝꯅꯤꯁꯦ ꯑꯩ ꯍꯥꯟꯅ ꯁꯨꯝ ꯈꯪꯗꯦꯕ ꯍꯟꯗꯛꯇ ꯑꯩ ꯔꯤꯌꯦꯂꯥꯏꯁ ꯇꯧꯋꯦꯕ ꯃꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯩ ꯂꯥꯏꯐꯇ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦꯁꯦ ꯑꯩ ꯈꯟꯈ꯭ꯔꯦꯕ ꯑꯩꯅ ꯃꯄꯥ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯈꯪꯉꯦꯕ ꯑꯩ ꯍꯥꯟꯅ ꯁꯨꯡꯈꯪ ꯈꯪꯗꯦꯕ ꯁꯨꯡꯈꯪ ꯈꯪꯗꯦ ꯃꯣꯏꯅ ꯑꯩ ꯀꯌꯥꯝ ꯋꯥꯅ ꯌꯣꯛꯂꯦꯁꯦ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯑꯩ ꯆꯥ ꯂꯩꯔꯀꯥꯟꯗ ꯑꯩ ꯈꯪꯉꯦ ꯁꯤꯃ ꯑꯩ ꯍꯥꯏꯖꯒꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯑꯃꯃꯨꯛ ꯂꯥꯛꯆꯒꯦ ꯗꯗꯥꯁꯦ ꯃꯌꯥꯝꯅ ꯍꯦꯛ ꯁꯛ ꯈꯪꯕꯤꯕꯁꯦ ꯑꯦꯁ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯑꯗꯒꯤꯗꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯈꯪꯕꯗꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯈꯪꯕꯅꯦꯕ ꯑꯗꯨꯕꯨ ꯃꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯕꯤꯟ ꯁꯣꯏꯕꯝ ꯍꯥꯏꯔꯒ ꯀꯅꯥꯅꯣ ꯍꯪꯉꯒꯗꯤ ꯗꯗꯥ ꯀꯅꯥꯅꯦꯅ ꯈꯨꯝꯕꯤꯒꯅꯤ ꯑꯥꯔꯕꯤꯟ ꯁꯣꯏꯕꯝ ꯍꯥꯏꯔꯒ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯕ ꯌꯥꯝꯅ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯒꯟꯕ ꯑꯗꯨꯝ ꯋꯥ ꯇꯧꯕꯗꯨꯅꯤ ꯁꯨꯝ ꯍꯥꯏꯌꯦ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇꯗꯤ ꯃꯥꯂꯥꯗꯤ ꯂꯥꯡꯒꯅꯤ ꯋꯥ ꯋꯥꯠꯂꯦ ꯋꯥꯔꯤ ꯑꯩꯈꯣꯏ ꯁꯨꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯅꯕꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯅꯦꯛꯁꯀꯤ ꯀꯣꯏꯁꯟ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯗꯗꯥꯅ ꯏꯊꯟꯇꯒ ꯁꯨꯝ ꯂꯩꯔꯀꯥꯟꯗꯅꯦ ꯏꯊꯟꯇ ꯂꯩꯔꯀꯥꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯈꯟꯕ ꯋꯥꯈꯜꯁꯦ ꯃꯁꯤ ꯀꯔꯤ ꯏꯊꯟꯇ ꯂꯩꯔꯀꯥꯟꯗ ꯇꯣꯏꯅ ꯈꯟꯕ ꯋꯥꯈꯜꯁꯦ ꯃꯁꯤꯁꯦ ꯌꯥꯝꯅ ꯂꯨꯏꯕ ꯑꯗꯨꯒ ꯁꯤꯒꯤ ꯏꯊꯟꯇ ꯂꯩꯔꯀꯥꯟꯗ ꯈꯟꯖꯟꯕꯁꯦ ꯁꯤꯗꯒꯤ ꯉꯥꯎꯔꯛꯀꯦ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯁꯤ ꯈꯟꯖꯟꯕꯁꯦ ꯑꯩꯅ ꯏꯊꯟꯇ ꯂꯩꯔꯀꯥꯟꯗ ꯑꯩꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯑꯩꯒꯤ ꯅꯦꯒꯦꯇꯤቭ ꯑꯗꯨꯒ ꯑꯩꯁꯦ ꯁꯤꯔꯅꯤ ꯑꯗꯨꯗ ꯑꯩ ꯁꯣꯟ ꯈꯜꯂꯣꯏꯒꯦ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯏꯊꯟꯇ ꯂꯩꯔꯀꯥꯟꯗ ꯑꯩ ꯈꯜꯂꯦꯕ ꯍꯥꯟꯅꯒꯤ ꯇꯧꯈꯤꯕ ꯅꯨꯡꯉꯥꯏꯕ ꯍꯨꯟꯗꯣꯛꯈꯤꯕ ꯑꯩ ꯁꯤ ꯇꯧꯕ ꯃꯊꯪꯒꯤ ꯁꯤ ꯇꯧꯕ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯏꯊꯟꯇ ꯂꯩꯔꯀꯥꯟꯗ ꯑꯩ ꯋꯥꯈꯜ ꯗꯤꯞ ꯑꯣꯏꯕ ꯈꯟꯒꯦ ꯇꯧꯔꯕ ꯑꯩꯒꯤꯗꯤ ꯑꯣꯏꯅꯗꯤ ꯌꯥꯗꯦꯕ ꯑꯗꯨ ꯏꯊꯟꯇ ꯂꯩꯔꯀꯥꯟꯗ ꯑꯩ ꯑꯔꯨꯕ ꯋꯥꯈꯜ ꯈꯟꯗꯦꯕ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯗꯥꯕꯨ ꯈꯪꯕ ꯗꯗꯥꯒ ꯅꯛꯅꯕ ꯃꯤꯁꯤꯡꯅ ꯗꯗꯥꯕꯨ ꯈꯪꯕꯤꯕꯁꯦ ꯃꯁꯤ ꯇꯣꯉꯥꯟꯕ ꯑꯃꯗ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯗ ꯗꯗꯥꯅ ꯌꯥꯝꯅꯗꯤ ꯈꯪꯍꯟꯅꯤꯡꯕ ꯃꯣꯏꯁꯤꯅ ꯍꯧꯖꯤꯛꯐꯥꯎꯁꯤ ꯁꯨꯈꯪꯗꯤ ꯈꯪꯗꯕ ꯗꯗꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯃꯒꯨꯟꯒ ꯂꯩ ꯗꯗꯥꯅ ꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯕ ꯈꯪꯕ ꯌꯥꯗꯕ ꯑꯩꯅ ꯋꯥꯡꯉꯜꯂꯤꯁꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯚꯥꯏ ꯑꯩꯅ ꯐꯤꯡꯒꯠꯂꯤꯁꯦ ꯑꯩꯅ ꯌꯥꯝ ꯐꯤꯡꯉꯤꯁꯦ ꯚꯥꯏ ꯑꯩꯁꯦ ꯏꯁꯥꯅꯗꯤ ꯍꯥꯏꯕ ꯌꯥꯗꯦ ꯑꯩ ꯑꯁꯦꯡꯕ ꯑꯩ ꯅꯣꯏꯗ ꯑꯔꯥꯟꯕꯗꯤ ꯇꯧꯅꯤꯡꯗꯦꯀꯣ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯅ ꯌꯥꯝ ꯁꯥꯎꯋꯦꯕ ꯑꯩꯅ ꯐꯤꯡꯒꯠꯂꯤꯕ ꯑꯩꯁꯦ ꯈꯔ ꯐꯤꯡꯒꯜꯂꯦ ꯌꯥꯝ ꯁꯥꯎꯒꯜꯂꯦꯕꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯕꯠ ꯑꯗꯨꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩ ꯀꯩꯝ ꯂꯩꯇꯦ ꯅꯣꯏꯒꯤꯗꯃꯛꯇ ꯃꯥꯏ ꯁꯤꯔꯁꯨ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯅ ꯃꯣꯏꯅ ꯈꯪꯕꯤꯗꯕꯗꯣ ꯑꯩ ꯉꯁꯤ ꯐꯣꯡꯗꯣꯛꯄ ꯋꯥꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯅꯗꯤ ꯗꯗꯥꯁꯦ ꯈꯪꯕꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯗꯥꯁꯦ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯉꯝꯃꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯅꯦꯕ ꯃꯔꯝꯁꯤꯅ ꯗꯗꯥꯁꯦ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯍꯥꯏꯅꯕꯤꯔꯛꯑꯅꯤꯕ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯗꯗꯥꯒꯤ ꯑꯣꯏꯕ ꯄꯔꯁꯄꯦꯛꯇꯤꯚꯇ ꯍꯥꯏꯕ ꯇꯥꯔꯦ ꯁꯛꯁꯦꯁ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯁꯤꯃꯇꯪ ꯁꯛꯁꯦꯁ ꯍꯥꯏꯕꯁꯦ ꯂꯩꯔꯣꯏꯕ ꯁꯛꯁꯦꯁ ꯍꯥꯏꯕꯁꯦ ꯂꯩꯇꯦꯕ ꯍꯣꯏ ꯑꯩꯅ ꯇꯧꯔꯨꯕꯗꯨꯗꯤ ꯃꯗꯨꯗꯤ ꯁꯛꯁꯦꯁ ꯅꯠꯇꯦ ꯑꯩꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯅꯦꯕ ꯑꯩꯒꯤ ꯂꯥꯏꯐꯀꯤ
ꯑꯩꯁꯦ ꯁꯤꯈ꯭ꯔꯀꯥꯟꯗ ꯁꯛꯁꯦꯁꯁꯦ ꯂꯥꯛꯀꯅꯤꯕ ꯑꯩ ꯁꯤꯈ꯭ꯔꯀꯥꯟꯗ ꯑꯩ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯈꯟꯒꯅꯤ ꯀꯩꯒꯤꯅꯣꯗꯤ ꯑꯩ ꯁꯤꯈ꯭ꯔꯀꯥꯟꯗ ꯑꯩꯁꯦ ꯄꯥꯂꯣꯟ ꯇꯧꯔꯕ ꯈꯨꯃꯣꯟ ꯄꯥꯂꯣꯟ ꯇꯧꯕꯤꯔꯕ ꯑꯩꯁꯤꯕꯨ ꯑꯗꯨꯝ ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯅ ꯍꯤꯡꯉꯒ ꯊꯝꯕꯤꯔꯕ ꯑꯗꯨ ꯁꯛꯁꯦꯁꯅꯦ ꯑꯩ ꯍꯤꯡꯉꯤꯉꯩꯗ ꯑꯩ ꯁꯛꯁꯦꯁ ꯂꯩꯇꯦꯕ ꯑꯗꯨꯗꯤ ꯑꯩ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯅꯦꯕ ꯑꯩꯒꯤ ꯁꯛꯁꯦꯁ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇꯦꯕ ꯃꯤꯅ ꯁꯛꯁꯦꯁꯇꯤ ꯍꯥꯏꯗ꯭ꯔꯣ ꯀꯅꯥꯝꯇ ꯄꯔꯐꯦꯛ ꯑꯣꯏꯗꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯍꯤꯡꯉꯤꯉꯩꯗ ꯑꯩ ꯁꯛꯁꯦꯁ ꯅꯠꯇꯦꯕ ꯑꯩ ꯁꯤꯗ꯭ꯔꯤꯕꯣ ꯑꯩ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯤꯕ siga matungda mayamna torakado poche khanga charon charon mayam laktoje sidagi success kara oibo howe je khanga aduga ai hingi ai success ne successful person ni ga bji kamai hai no na hang ta ga di ai thabak tore ai car le re ai tolop sibo chare ai cha shu sema ngame ai yum wang mayam sa ni success ko bo ai rank 1 tare ai IS officer khale ai DC ore adu success adu di nangi life ki nangi hona jaman du nangi mahi cha ja bu nangi hoi success di loi hai nei ko du successful person de nei ba ai gi mo tani ken to ma ai gi mo tani success ai adu pulap ai je loi la kana thu par kanda ai na society da mu shi ra bo da ai na kari pi ba ngam me ye je shi ga bo da shi ra bo da sum ye lam ba do sum ye le la ba do adu ne ba mai ba pai si adu shi di ngai da bo da hai na Okay, lagi waktu tu cuma tentang sih makan jauh bersih yang kanar ya betul, kanar jauh. Okay, thakat jadi makan apa? Last question nama ini nak cakap, lagi pun sudah lan hek kamu pada yang ngasih tahu betul betul. Lan aku ada ki jauh failure ni kan nak kan tiba lagi biggest failure mesti kari. Biggest failure sih kan, sih ai health conscious oi dap sih. Is ai biggest failure ni. Aduga ai na junk food jam cawa pamba. Aduga ai sih jinjak se kano gina te drugs ki gai kemna tabada he na phatri je day to day life that junk adagi di yamna kana da ba koi achoi ba sa se chi je am thin he man gre ba ai se adu de etiki tap to ba ngon ai tu mo la gai par tha sa da ba di chau de ring on le ngam da bi tap to ai yen meom cha da ri le ngam da bi tap to ai ahing ba ai kano ji da ai je juice tak to di ngam da bi tap to Siji ni sama kalam ne kasu ayu thapana ai yu thakti lengam dia adu na te adu di nothing em na te du kwai sa thiri je adu gi ni sa du de hendo ko ga ko gi day to day life ta chari ba po chi da machine sola ko ai ji khang ya ai ji pura ai jang food je pura ai habit oi ba mi ne ma sai gi biggest failure ne ai khal le ai atai di kasu ai khan ai like ki kasu ai kena to gi de ai aman ma kem thlai te mai pa gi du gi ai go mo chi na do ai si chabu gi lambi food tracks si yam ti shoira man khalaina ai ani ahin de zu ai dum bora da san ni ma tong ni seng kum zu ai charo gi har ga ai dum na chai si su dum taw sina cholesterol level da ani isa gi ri ga si da ga da yam na hawi na ai mon da nu ai ta ka lai ma si ai gi kwai chaw ba food tracks si da ai kar soi ba ma lai re si ji ai kwai na ni yam dai ta re ma si ji Thakat jadi makan tarak ko sila question da natabida ai da words ahum khaktang ai da hang haija hoge aduga masi ko opinion kitang khambiramo hai batare okay ahan ba word se da home se yum se masi kari no ha se tagi mota kari le yum mai ji di mai no definition da dum bi le ko house ko yum da khena ba akoi na ai da zo loi chong thre adugu da ge opinion ai ge opinion hai ji di chatlo ju le ju hek chang ko wakan pura santi phang na ai je so sang hon to ga bam lang ta ba mu yum ne atai ma pham da ai adu di ai fake nai da adu gi so ro kon song mon de ai yang tang gi free show hon ba ngam ba bam lang ta ra hai da adu do ai gi yum ne ai na je ni gi se adu na ta ba ai yum ai gi na ta ba da ai holy but madu du na ai gi yum da hon ba so ro sungo yo ba ngam de adu na free da makalam nang tang hon to ko ngam ja ba so to ko ngam ja ba kum ji ni yum mai je okay next keyword simadi la family have se da ge opinion da kari le family hai ta ga di sitena nu si belai tre ko ima ipa moi gi da no to moi cholo ko da maram chung le ta bi da chawni ni moi la lan ge chung ge ra ai khang de aduna moi gi behavior nei na da bi da moi bu kaim da moi na la number or moi na ke to su kai da bi da moi gi ani behavior ne na bi da in any case in any way da makoi mi chang da sang ba makoi bu da nu si ba makoi da mo ta dum ai na chong tho ga
ꯑꯩꯒꯤ ꯏꯃꯣꯁꯟꯁꯦ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒ ꯁꯥꯎꯔꯒꯦꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯒꯨꯝꯕ ꯃꯅꯨꯡꯗ ꯀꯦꯇꯦꯒꯣꯔꯤ ꯆꯜꯂꯤꯁꯤꯅ ꯑꯩꯅ ꯐꯦꯃꯤꯂꯤ ꯍꯥꯏꯅꯤꯡꯉꯤꯁꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯥꯁ ꯑꯣꯏꯕ ꯋꯥꯔꯗꯁꯦ ꯃꯁꯤꯃꯗꯤ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯕꯁꯦ ꯗꯗꯥꯒꯤ ꯃꯣꯠ ꯃꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯕ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯕꯁꯦ ꯃ꯭ꯌꯨꯖꯤꯛꯁꯦ ꯗꯤꯐꯤꯅꯤꯁꯟ ꯑꯣꯏꯅ ꯄꯤꯔꯒꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯈꯪ ꯑꯍꯩꯅ ꯄꯤꯕ ꯑꯗꯨꯕꯨ ꯃꯁꯤ ꯑꯁꯦꯡꯕꯗꯤ ꯃ꯭ꯌꯨꯖꯤꯛ ꯏꯁ ꯑꯦ combination of science and art ꯀꯥꯏ ꯍꯥꯏꯅꯤꯕ ꯏꯃꯣꯁꯟ ꯑꯃ ꯌꯥꯎꯔꯤꯁꯤꯅ ꯑꯥꯔꯠꯅꯤ ꯚꯣꯀꯦꯜ ꯊꯣꯛꯂꯛꯏꯕ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯊꯣꯛꯂꯛꯏꯕ ꯇꯥꯏꯃꯤꯡ ꯑꯃꯗ ꯆꯠꯂꯛꯏꯕ ꯑꯀꯛꯅꯕ ꯇꯥꯏꯃꯤꯡ ꯑꯃꯗ ꯑꯩꯈꯣꯏ ꯁꯤ ꯆꯠꯂꯤ ꯉꯥꯛꯇꯅꯤꯅꯀꯣ ꯑꯩꯈꯣꯏ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯑꯃ ꯆꯠꯂꯤꯕ ꯃꯁꯤ ꯃ꯭ꯌꯨꯖꯤꯛꯅꯤ ꯀꯥꯏ ꯍꯥꯏꯅꯅꯤꯕ ꯑꯗꯨꯕꯨ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯃꯁꯤ ꯑꯣꯝꯅꯤ ꯄ꯭ꯔꯦꯖꯦꯟꯁꯅꯤ ꯑꯗꯨꯒ ꯃꯁꯤ ꯏꯁꯣꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯄꯣꯠ ꯑꯃꯅꯤ ꯑꯩ ꯍꯥꯏꯖꯒꯦ ꯃ꯭ꯌꯨꯖꯤꯛ ꯏꯁ ꯑꯣꯝꯅꯤ ꯄ꯭ꯔꯦꯖꯦꯟꯁ ꯑꯦꯅꯤꯋꯦꯌꯔꯗ ꯃ꯭ꯌꯨꯖꯤꯛ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯉꯝꯃꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯗꯤꯐꯥꯏꯟ ꯇꯧꯕꯗ ꯋꯥꯕ ꯏꯁꯣꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯀꯔꯤꯒꯨꯝꯕ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯛ ꯑꯃꯅꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯃ꯭ꯌꯨꯖꯤꯛꯀꯤ ꯇꯦꯛꯅꯤꯀꯦꯜꯂꯤ ꯗꯤꯐꯤꯅꯤꯁꯟꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯂꯥꯏꯔꯤꯛꯇ ꯂꯣꯏ ꯐꯪꯅꯤ ꯆꯦꯠ ꯖꯤꯄꯤꯇꯤ ꯋꯥꯠ ꯑꯦꯚꯔ ꯀꯣ ꯄꯥꯏꯂꯠ ꯑꯦꯅꯤ ꯑꯦ ꯑꯥꯏꯗ ꯑꯗꯨ ꯂꯣꯏ ꯆꯨꯝꯃꯦꯕ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯕ ꯉꯝꯗꯕꯗꯤ ꯏꯁꯣꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯚꯛꯇꯤꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯛꯇꯤ ꯍꯥꯏꯖꯕ ꯉꯝꯗꯕ ꯇꯣꯔꯕꯅ ꯑꯩꯈꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯁꯦ ꯊꯥꯒꯠꯆꯔꯤ ꯗꯗꯥ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒ ꯗꯗꯥꯒ ꯍꯥꯏꯖꯕ ꯇꯥꯔꯦ ꯐꯝꯃꯤꯟꯅꯔꯒ ꯗꯗꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯈꯤꯕꯗꯣ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕ ꯐꯪꯕꯁꯦ ꯃꯁꯤꯃꯨꯛ ꯄꯦꯟꯕ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯊꯧꯔꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯗꯗꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯈꯜꯂꯒ ꯏꯁꯩ ꯑꯃꯇꯪ ꯗꯗꯥꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯀꯥꯏꯅꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯌꯥꯏ ꯑꯩꯅ ꯄꯥꯝꯖꯕ ꯏꯁꯩ ꯃꯈꯜ ꯑꯃ ꯑꯣꯏꯅ ꯑꯩ ꯈꯨꯗꯣꯜ ꯇꯧꯖꯔꯒꯦ ꯏꯁꯩꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯇ꯭ꯌꯨꯟ ꯇꯧꯕꯤꯈꯤꯕ ꯏꯁꯩꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯐꯥꯔꯁ ꯃꯅꯨꯡ ꯍꯨꯠꯅꯗ ꯑꯩꯅ ꯁꯛꯄꯗꯒꯤ ꯍꯦꯟꯅ ꯑꯩ ꯁꯛꯇ꯭ꯔꯤ ꯌꯥꯝ ꯀꯨꯏꯈ꯭ꯔꯦ ꯆꯍꯤ 9 ꯃꯌꯥ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯒꯖꯜ ꯑꯅ ꯏꯁꯩꯒꯤ ꯖꯣꯟꯔꯥ ꯑꯃꯈꯛ ꯂꯩ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯄꯥꯟꯈꯤꯕ ꯏꯁꯩꯅꯤꯀꯣ ꯗꯥꯛꯇꯔ ꯏꯕꯣꯆꯧꯕ ꯈꯥꯏꯗꯦꯝ ꯑꯩꯈꯣꯏꯒꯤ ꯆꯥꯏꯜ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯀꯀꯥ ꯑꯃꯅ ꯏꯕ ꯀꯅꯥꯒꯤ ꯃꯃꯤꯅꯣ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯣ ꯇꯊꯛꯅ ꯌꯦꯡꯂꯤꯕ ꯍꯥꯏꯒꯦ ꯈꯜꯂꯒ ꯍꯥꯏꯍꯧꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯕꯨ ꯄꯨꯔꯗꯨꯅ ꯅꯗꯣꯝ ꯈꯥꯡꯂꯤꯕꯔꯥ ꯇꯨꯃꯤꯟ ꯐꯨꯝꯕꯪꯅꯅ हो गुलाब नत्ते शादलीबा लैकोलदा तनिकना खांगलीबी तंगांगबी नंगी चिनबालनी कनाबु ngairiba nadom tumin na chikpada पोथाद्रवा थमोइरा नुंशिरुबगी हो गुलाब नत्ते शादलीबा लैकोलदा तनिकना खांगलीबी तंगांगबी नंगी चिनबालनी ꯑꯩꯅ ꯇꯣꯏꯅ ꯁꯛꯇꯕ ꯏꯁꯩꯅꯤꯀꯣ ꯁꯤ ꯃꯇꯥꯡ ꯆꯥꯔꯦꯅ ꯁꯨꯝ ꯁꯛꯍꯧꯕꯩ ꯋꯥꯅꯤ ꯍꯥꯏꯗꯤ ꯌꯥꯝꯅꯁꯨ ꯇꯣꯏꯅ ꯇꯥꯕꯤꯗꯕ ꯏꯁꯩꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯅꯝꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯔꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯤ ꯄꯨꯊꯣꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯀꯨꯏꯔꯦ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯁꯛꯏꯁꯤꯅꯤ ꯉꯁꯤ ꯗꯗꯥꯒꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯏꯁꯩꯁꯤꯃ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯈꯨꯗꯣꯜ ꯇꯧꯕꯤꯔꯝꯕꯁꯤꯃꯨꯛ ꯑꯩꯈꯣꯏ ꯍꯦꯟꯅ ꯄꯦꯟꯕ ꯂꯩꯖꯗ꯭ꯔꯦ ꯗꯗꯥꯅꯁꯨ ꯃꯁꯤꯒꯤ ꯏꯁꯩꯁꯤꯃ ꯄꯨꯊꯣꯛꯅꯕꯒꯤ ꯁꯦꯝ ꯁꯥꯕꯤꯔꯤ ꯍꯥꯏꯔꯕꯅꯤꯅ ꯀꯨꯏꯔꯦ ꯁꯦꯝ ꯁꯥꯔꯤꯁꯦ ꯆꯍꯤ 9 ꯁꯨꯔꯦ ꯑꯗꯨꯒ ꯇꯥꯏꯃꯤꯡ ꯑꯃ ꯑꯩꯅꯁꯨ ꯌꯥꯝ ꯀꯤꯅ ꯊꯝꯕ ꯏꯁꯩ ꯑꯣꯏꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯇꯥꯡ ꯆꯥꯔꯦꯅ ꯈꯜꯂꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯃꯁꯤ ꯑꯣꯏꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯍꯣꯠꯅꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯗꯗꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯗꯗꯥꯅ ꯇꯧꯒꯦ ꯈꯟꯖꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯃꯁꯤ ꯄꯥꯡꯊꯣꯛꯄꯤꯕ ꯉꯝꯕꯤꯕ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯗꯗꯥꯒꯤ ꯍꯦꯜꯊꯁꯤꯁꯨ ꯈꯤꯇꯪ ꯍꯦꯟꯅ ꯐꯅ ꯂꯩꯕꯤꯔꯣ ꯁ꯭ꯇꯦ ꯍꯦꯜꯗꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯗꯗꯥ
ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯀꯥꯏꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯃꯌꯥꯝꯗ ꯊꯝꯖꯔꯒꯦ ꯗꯗꯥꯒꯁꯨ ꯀꯥꯏꯅꯔꯁꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯁꯨ ꯈꯨꯔꯨꯝꯖꯔꯤ ꯀꯥꯏꯅꯕ ꯌꯥꯊꯪ ꯄꯤꯅꯕꯤꯔꯁꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯦꯄꯤꯁꯣꯗꯁꯤꯡꯗꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯑꯣꯏꯁꯤꯡꯒ ꯃꯤꯁꯛꯁꯤꯡꯒ ꯑꯩꯒ ꯍꯛꯊꯦꯡꯅꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯃ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯇꯨꯡ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ until next time this is Linda signing off bye ꯐꯖꯔꯦ ꯁꯤꯗꯤ ꯁꯤꯃꯒꯤ ꯊꯝꯖꯒꯦ ꯌꯣꯡꯁꯦ